ꯃꯌꯥꯝꯕꯨ ꯇꯔꯥꯝ ꯅꯣꯛꯆꯕꯒ ꯂꯣꯏꯅꯅ ꯄꯥꯟꯊꯣꯏ ꯃꯉꯥꯡꯅꯩ ꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯃꯣꯅꯤꯀꯥ ꯋꯥꯍꯦꯡꯕꯝ꯫ ꯁꯈꯤꯗꯣ ꯀꯩꯊꯦꯜ ꯀꯨꯝꯂꯛꯄꯅꯤ꯫ ꯁꯈꯤꯅ ꯊꯣꯏꯅꯨ ꯅꯪꯕꯨ ꯇꯥꯕ꯭ꯔꯣ? ꯏꯃꯥ ꯍꯜꯂꯛꯑꯦ꯫ ꯃꯅꯥ ꯃꯁꯤꯡ ꯈꯔ ꯌꯥꯎꯔꯛꯂꯤꯕꯁꯦ ꯑꯃꯨꯛꯇ ꯂꯧꯁꯤꯜꯂꯨ ꯂꯥꯎꯅꯤ ꯅꯪꯕꯣ꯫ ꯍꯣꯏ ꯍꯣꯏ ꯏꯃꯥ ꯇꯥꯔꯤ ꯊꯣꯛꯂꯛꯑꯒꯦ꯫ ꯀꯩꯅꯣ ꯏꯃꯥ ꯃꯅꯥ ꯃꯁꯤꯡꯁꯤꯡꯁꯤꯕꯨ ꯑꯃꯠꯇ ꯁꯤꯜꯂꯛꯇ꯭ꯔꯕ꯭ꯔꯣ? ꯑꯃꯨꯛ ꯄꯨꯗꯨꯅ ꯍꯟꯖꯤꯜꯂꯛꯂꯗꯤ? ꯈꯔꯗꯤ ꯁꯤꯠꯈ꯭ꯔꯦ, ꯂꯣꯏꯅꯗꯤ ꯁꯤꯠꯄ ꯉꯝꯗ꯭ꯔꯤ꯫ ꯑꯗꯨꯗ ꯁꯨꯝ ꯐꯝꯗꯨꯅ ꯂꯩꯕꯗꯣ ꯋꯥꯔꯛꯇꯨꯅꯅꯦ ꯆꯪꯂꯛꯂꯕꯅꯤ꯫ ꯏꯁ ꯄꯥꯕꯅꯗꯤ ꯏꯃꯥꯅ ꯄꯨꯈ꯭ꯔꯤꯕ ꯄꯣꯠꯁꯤꯡꯁꯦ ꯂꯣꯏꯅ ꯁꯤꯠꯈ꯭ꯔꯕꯗꯤ ꯏꯃꯥ ꯍꯜꯂꯛꯂꯒ ꯉꯥ ꯂꯩꯔꯒ ꯆꯥꯅꯤ ꯍꯥꯏꯗꯨꯅ ꯉꯥꯏꯔꯒ ꯂꯩꯔꯤ꯫ ꯅꯣꯡꯃ ꯐꯖꯅ ꯆꯥꯔꯁꯤ, ꯉꯁꯤꯒꯤꯗꯤꯅꯦ ꯆꯥꯔꯒꯨꯝꯁꯤ꯫ ꯏꯃꯥ ꯌꯥꯝ ꯋꯥꯔꯦ, ꯑꯃꯨꯛ ꯀꯩꯊꯦꯜ ꯇꯥꯟꯅꯒꯅꯦ ꯊꯣꯛꯎꯕꯗꯣ ꯉꯝꯂꯔꯣꯏ꯫ ꯍꯥꯏꯅꯔꯤꯉꯩ ꯇꯟꯖꯥ ꯑꯗꯨꯗ ꯁꯈꯤꯒꯤ ꯃꯄꯨꯔꯣꯏꯕ ꯄꯨꯛꯆꯥꯎꯁꯨ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯃꯥ, ꯍꯦꯟꯖꯥꯡꯁꯤꯗꯤ ꯂꯣꯏꯅ ꯁꯤꯜꯂꯛꯄ ꯉꯝꯂꯛꯇ꯭ꯔꯕ꯭ꯔꯥ? ꯍꯣꯏ ꯃꯄꯥ, ꯑꯩꯁꯨꯅꯦ ꯀꯨꯏꯅ ꯁꯨꯝ ꯐꯝꯗꯨꯅ ꯂꯩꯕꯗꯣ ꯇꯜꯂꯦ ꯍꯥꯏꯗꯅ ꯈꯔꯁꯦ ꯑꯗꯨꯝ ꯄꯨꯗꯨꯅ ꯍꯟꯖꯤꯜꯂꯛꯂꯕ, ꯌꯨꯝꯒꯤ ꯆꯥꯅꯔꯕꯁꯨ ꯌꯥꯏ ꯍꯥꯏꯗꯨꯅ꯫ ꯑꯉꯛꯄꯅꯤꯍꯦ ꯃꯃꯥ ꯅꯪꯁꯦ, ꯄꯣꯠꯄꯨ ꯌꯣꯜꯂꯨꯅꯤ ꯍꯥꯏꯗꯨꯅ ꯊꯣꯛꯈ꯭ꯔꯒ ꯈꯔ ꯌꯣꯜꯂꯒ ꯇꯜꯂꯦꯅ ꯑꯔꯦꯝꯕ ꯃꯈꯩ ꯄꯨꯁꯤꯟꯗꯨꯅ ꯆꯪꯉꯛꯑꯦ ꯍꯥꯏꯔꯤꯕꯁꯤꯕꯨ ꯀꯔꯝꯕ ꯃꯈꯜꯒꯤ ꯄꯣꯠ ꯈꯨꯌꯣꯟꯅꯣꯕ? ꯑꯩꯅ ꯌꯣꯟꯕꯁꯦ ꯌꯥꯝꯅ ꯉꯛꯄꯤꯔꯒꯅ ꯃꯈꯣꯏ ꯃꯄꯥꯅ ꯍꯦꯛ ꯌꯣꯟꯕꯤꯔꯣꯗꯅ꯫ ꯍꯩ, ꯑꯩꯅ ꯍꯥꯏꯕꯗꯤ ꯊꯕꯛ ꯑꯃ ꯇꯧꯕꯗ ꯈꯔ ꯅꯥꯆꯪꯅ ꯇꯧ ꯍꯥꯏꯕꯅꯤꯅꯦ꯫ ꯅꯪꯅ ꯇꯧꯕ ꯊꯕꯛꯇ ꯁꯤꯃꯗꯤ ꯁꯣꯏꯔꯔꯣꯏ ꯍꯥꯏꯕꯁꯤꯕꯨ ꯀꯔꯝꯕ ꯊꯕꯛꯇ ꯌꯥꯎꯒꯦ ꯍꯥ? ꯑꯗꯨꯃꯥꯏꯅꯒꯗꯤ ꯍꯥꯏꯕꯤꯔꯛꯀꯅꯨꯗ ꯃꯄꯥ, ꯑꯩꯁꯨꯅꯦ ꯈꯔ ꯃꯈꯩꯗꯤ ꯌꯣꯜꯂꯝꯃꯤꯗꯅ, ꯑꯗꯨꯝ ꯁꯤꯠꯂꯒ ꯂꯩꯕꯁꯨ ꯅꯠꯇꯦ꯫ ꯁꯤꯠꯄ ꯉꯥꯏꯗꯨꯅ ꯐꯝꯃꯒ ꯂꯩꯕꯗꯣ ꯇꯟꯗꯅ ꯇꯧꯕꯩ ꯋꯥꯅꯤ꯫ ꯇꯟꯅꯤ ꯅꯪꯗꯤ ꯍꯥ? ꯂꯩꯀꯥꯏ ꯀꯣꯏꯗꯨꯅ ꯋꯥꯊꯤ ꯉꯥꯡꯕꯗꯗꯤ ꯑꯇꯟꯕ ꯂꯩꯇꯦꯅꯦꯀꯣ, ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯐꯝꯂꯕꯁꯨ꯫ ꯍꯣ ꯑꯗꯨꯅꯅꯦ ꯅꯣꯡ ꯐꯥꯗꯣꯛ ꯀꯩꯊꯦꯜꯗ ꯌꯨꯡꯗꯨꯅ ꯐꯝꯂꯨꯔꯤꯕꯁꯤꯅꯅꯦ ꯅꯨꯡꯇꯤꯒꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯗꯨꯅ ꯇꯟꯕ꯫ ꯄꯨꯛꯆꯥꯎꯗꯨ ꯃꯥꯒꯤ ꯅꯨꯄꯤꯒꯁꯨ ꯉꯥꯡꯅꯗꯨꯅ ꯂꯩꯕꯗꯣ ꯇꯜꯂꯛꯇꯨꯅ ꯍꯧꯒꯠꯇꯨꯅ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯌꯨꯝ ꯊꯪꯅꯕꯗ ꯂꯩꯕ ꯄꯥꯈꯪ ꯁꯥꯐꯕꯗꯣ ꯁꯨꯃꯥꯡꯗ ꯊꯣꯛꯂꯛꯇꯨꯅ ꯂꯦꯞꯁꯤꯟꯅꯔꯝꯃꯤ꯫ ꯊꯣꯏꯅꯨꯅ ꯐꯝꯂꯤꯕ ꯃꯥꯏꯀꯩꯗꯨꯗ ꯌꯦꯡꯂꯛꯂꯝꯃꯤ꯫ ꯉꯁꯥꯏꯗꯒꯤ ꯑꯩꯅ ꯁꯤꯗ ꯂꯦꯞꯇꯨꯅ ꯌꯦꯡꯂꯤꯕꯁꯦ ꯁꯨꯛꯑꯣꯟ ꯍꯦꯛ ꯑꯣꯟꯊꯣꯔꯛꯇꯦꯅꯦ ꯃꯁꯤ ꯅꯨꯄꯤꯁꯦ꯫ ꯑꯩꯅ ꯉꯁꯤ ꯁꯥꯎꯔꯛꯇꯅ ꯅꯨꯡꯅ ꯑꯣꯏꯅ ꯊꯣꯝꯗꯣꯏꯅꯤ ꯌꯦꯡꯉꯨ꯫ ꯑꯦ ꯑꯣꯟꯊꯣꯔꯛꯑꯦ ꯑꯣꯟꯊꯣꯔꯛꯑꯦ꯫ ꯁꯤ ꯍꯥꯏꯗꯨꯅ ꯁꯥꯐꯕꯅ ꯊꯣꯏꯅꯨꯕꯨ ꯊꯣꯛꯂꯛꯑꯣ ꯍꯥꯏꯅ ꯃꯈꯨꯠ ꯈꯜꯂꯛꯂꯝꯃꯤ꯫ ꯑꯁ ꯃꯣꯏ ꯃꯃꯥ ꯍꯤꯡꯆꯥꯕꯤꯁꯤꯅ ꯑꯃꯨꯛ ꯎꯠꯊꯣꯛꯈ꯭ꯔꯦꯅꯦ ꯑꯩꯒꯤ ꯂꯥꯏꯕꯛꯁꯤꯗꯤꯕꯀꯣ꯫ ꯍꯩ ꯆꯥꯟꯗꯥꯟ ꯃꯥꯟꯕ, ꯀꯔꯤꯅꯣ ꯅꯪꯅ ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯤꯕꯨ ꯅꯈꯨꯠ ꯈꯠꯇꯨꯅ ꯀꯧꯊꯣꯛꯂꯤꯕꯗꯤ ꯍꯥ? ꯅꯪ ꯑꯩꯈꯣꯏ ꯂꯩꯔꯤꯁꯦ ꯎꯁꯤꯠꯇꯕ꯭ꯔꯥ? ꯀꯔꯤ ꯊꯣꯛꯑꯦꯅ ꯇꯧꯗꯨ ꯁꯥꯔꯤꯅꯣ ꯍꯥ? ꯀꯩꯅꯣ ꯏꯃꯥ ꯅꯪꯅ ꯉꯥꯡꯂꯤꯕꯗꯨꯕꯣ? ꯃꯤ ꯇꯥ ꯁꯥꯐꯕꯁꯦ ꯏꯀꯥꯏꯈ꯭ꯔꯅꯤꯌꯦ꯫ ꯍꯩ ꯅꯪꯁꯨꯅꯤ, ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯌꯦꯡꯒꯦ ꯌꯥꯎꯅꯅꯦ ꯌꯦꯡꯂꯤꯕꯅꯤ꯫ ꯅꯃꯤꯠꯇꯣ ꯃꯈꯣꯏꯔꯣꯝ ꯑꯣꯜꯂꯒ ꯑꯗꯨꯝ ꯌꯦꯡꯉꯒ ꯂꯩꯕ ꯑꯩ ꯂꯣꯏꯅ ꯎꯕꯖꯥꯠꯅꯤꯀꯣ꯫ ꯍꯧꯔꯛꯑꯗꯕꯅꯤ ꯑꯩꯈꯣꯏ ꯏꯃꯥꯒꯤ ꯑꯎ ꯑꯎꯕ ꯆꯤꯛꯄꯤꯁꯦ ꯑꯃꯨꯛ꯫ ꯍꯩ ꯑꯉꯥꯡ ꯉꯔꯥꯡꯒꯤ ꯉꯈꯥ, ꯅꯈꯣꯏꯅ ꯇꯧꯕ ꯊꯕꯛꯄꯨ ꯅꯣꯏꯕꯨ ꯄꯣꯛꯂꯤꯕ ꯅꯃꯥ ꯑꯩꯅ ꯀꯔꯤꯒꯤ ꯈꯪꯂꯣꯏ ꯍꯥ? ꯆꯪꯉꯨ ꯏꯃꯨꯡꯗ, ꯃꯄꯥꯟꯒ ꯑꯃꯠꯇ ꯊꯣꯛꯄ ꯌꯥꯔꯣꯏ꯫ ꯃꯁꯤꯒꯤ ꯌꯨꯝ ꯊꯪꯅꯕꯒꯤ ꯅꯨꯄꯥ ꯑꯁꯤꯗꯅꯦ ꯀꯣꯏꯅꯔꯅꯨ ꯍꯥꯏꯕꯁꯦ ꯌꯥꯕ ꯀꯧꯕ ꯂꯩꯇ꯭ꯔꯕꯅꯤ꯫ ꯑꯁ ꯏꯃꯥ ꯃꯤ ꯇꯥꯅꯤꯕ꯫ ꯇꯥꯅꯤꯡꯕꯈꯩ ꯇꯥꯁꯅꯨ, ꯇꯥꯕꯨ ꯇꯥꯗꯅꯅꯦ ꯄꯥꯝꯕꯤꯗ꯭ꯔꯕꯗꯤ ꯐꯅꯤꯌꯦ꯫ ꯌꯨꯝ ꯊꯪꯅꯕ ꯑꯁꯨꯛ ꯃꯥꯏ ꯆꯥꯟꯅꯗꯕ ꯏꯃꯨꯡꯁꯤꯒ ꯉꯥꯏꯁꯦꯟ ꯑꯣꯏꯒꯗꯕꯒꯤ ꯁꯔꯨꯛꯅꯦ ꯅꯌꯨꯝꯗꯣ ꯄꯥꯟꯗꯅ ꯂꯩꯌꯨ, ꯑꯗꯨꯅ ꯐꯩ ꯈꯪꯂꯕ꯭ꯔꯥ? ꯅꯣꯏ ꯑꯍꯜ ꯅꯨꯡꯁꯤꯅꯗꯕꯗ ꯑꯩꯈꯣꯏꯁꯨ ꯌꯥꯎꯍꯟꯕꯒꯤ ꯊꯕꯛꯇꯣ ꯇꯧꯕꯤꯔꯛꯀꯅꯨ꯫ ꯅꯈꯣꯏꯗꯤ ꯌꯥꯎꯅꯤꯡꯂꯝꯂꯣꯏ, ꯌꯥꯝ ꯅꯨꯡꯁꯤꯅꯕ ꯄꯥꯝꯂꯝꯒꯅꯤꯅꯦ ꯍꯥ? ꯍꯣꯏ ꯑꯩꯈꯣꯏꯗꯤ ꯌꯥꯝ ꯄꯥꯝꯖꯩꯌꯦ ꯅꯨꯡꯁꯤꯅꯕ꯫ ꯁꯈꯤ ꯁꯥꯎꯅꯤꯡꯃꯟꯗꯨꯅ ꯃꯥꯅ ꯀꯩꯊꯦꯜꯗꯒꯤ ꯁꯤꯠꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯄꯨꯁꯤꯜꯂꯛꯄ ꯀꯣꯕꯤ ꯐꯨꯜꯗꯣ ꯑꯃꯠꯇ ꯄꯥꯏꯔꯒ ꯊꯣꯏꯅꯨꯗ ꯂꯥꯛꯇꯅ ꯂꯪꯉꯛꯏ꯫ ꯊꯣꯏꯅꯨꯁꯨ ꯏꯃꯨꯡꯗ ꯁꯠ ꯆꯦꯟꯁꯤꯟꯈꯤ꯫ ꯈꯪꯕ꯭ꯔꯥ ꯑꯗꯣ ꯅꯪ ꯌꯥꯝ ꯍꯧꯔꯛꯈꯣꯕ ꯑꯩꯉꯣꯟꯗ, ꯅꯁꯝꯒꯗꯣ ꯂꯣꯏꯅ ꯐꯣꯏꯗ ꯇꯧꯔꯤꯕꯅꯤ ꯑꯩꯅ ꯅꯪ꯫ ꯊꯣꯏꯅꯨꯗꯣ ꯁꯥꯐꯕ ꯎꯅꯕ ꯊꯣꯛꯅꯤꯡꯂꯕꯁꯨ ꯃꯥꯡꯒꯣꯜꯗ ꯁꯈꯤꯗꯣ ꯑꯗꯨꯝ ꯐꯝꯗꯨꯅ ꯂꯩꯕꯅ ꯊꯣꯛꯄ ꯌꯥꯔꯝꯗꯦ꯫ ꯑꯩꯈꯣꯏ ꯏꯃꯥꯁꯤꯅ ꯃꯥꯡꯒꯣꯜꯗ ꯁꯨꯝ ꯐꯝꯗꯨꯅ ꯂꯩꯔꯤꯕꯁꯦ ꯀꯩꯗꯧꯔꯦ ꯍꯥꯏꯅꯣ ꯈꯪꯗꯦꯕ꯫ ꯇꯥ ꯁꯥꯐꯕꯗꯣ ꯑꯁꯣꯝꯗ ꯑꯩ ꯊꯣꯛꯂꯛꯇꯦꯅ ꯏꯁꯧ ꯑꯃꯨꯛ ꯇꯧꯗꯣꯏꯅꯦꯕ꯫ ꯀꯥꯟꯅꯗꯦ ꯁꯤꯗꯤ, ꯃꯅꯤꯡꯊꯣꯡ ꯐꯥꯎꯗꯣꯛꯂꯒ ꯍꯦꯛꯇ ꯊꯣꯛꯈ꯭ꯔꯒꯦ꯫ ꯊꯣꯏꯅꯨ ꯃꯅꯤꯡꯊꯣꯡ ꯐꯥꯎꯗꯣꯛꯂꯒ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯈꯣꯡꯕꯥꯟ ꯃꯆꯥ ꯑꯃ ꯂꯩꯔꯤꯕꯗꯨ ꯆꯣꯡꯕꯗ
ꯃꯈꯣꯡ ꯅꯥꯝꯃ ꯑꯃꯨꯛ ꯈꯣꯡꯕꯥꯜꯒꯤ ꯂꯩꯈꯣꯝꯗ ꯄꯨꯊꯔꯝꯃꯤ꯫ ꯃꯅꯝꯁꯤꯗꯤ ꯂꯩꯈꯣꯝ ꯉꯥꯛꯇ ꯉꯥꯏꯔꯤꯅꯤ꯫ ꯂꯩꯈꯣꯝꯁꯦ ꯆꯥꯝꯊꯣꯛꯄ ꯆꯠꯂꯨꯕꯗ ꯏꯃꯥꯅ ꯑꯃꯨꯛ ꯈꯪꯈ꯭ꯔꯅꯤꯅꯦ꯫ ꯇꯩꯅꯤꯡ ꯇꯩꯖꯔꯁꯅꯨꯗ ꯑꯗꯨꯝ ꯆꯠꯂꯒꯦ꯫ ꯑꯩꯒꯤꯗꯤ ꯅꯨꯡꯁꯤꯕ ꯎꯅꯔꯗꯤ ꯌꯥꯔꯦ꯫ ꯃꯈꯣꯏꯒꯤ ꯃꯃꯥ ꯂꯥꯏ ꯈꯨꯠꯁꯥꯡꯕꯤ ꯃꯥꯟꯕꯤꯗꯨꯅ ꯑꯃꯨꯛ ꯆꯠꯀꯦ ꯍꯥꯏꯕ ꯌꯥꯔꯝꯃꯔꯣꯏꯅꯤ ꯇꯧꯔꯤꯁꯦ꯫ ꯑꯩ ꯅꯨꯃꯤꯗꯥꯡ ꯑꯣꯏꯔꯁꯨ ꯃꯥ ꯍꯦꯛ ꯊꯣꯛꯂꯛꯇ꯭ꯔꯤ ꯐꯥꯎꯕ ꯃꯐꯝꯁꯤꯗ ꯑꯗꯨꯝ ꯂꯩꯒꯅꯤ ꯈꯪꯅꯦꯕ ꯃꯥ꯫ ꯑꯗꯨꯒꯤ ꯑꯅꯝ ꯈꯨꯀꯟꯗꯨꯗꯅꯦ ꯑꯩꯅ ꯅꯪꯉꯣꯟꯗꯒꯤ ꯅꯥꯟꯊꯣꯛꯄ ꯁꯨꯡꯉꯝ ꯍꯦꯛ ꯉꯝꯗ꯭ꯔꯤꯕꯁꯦ꯫ ꯑꯦ ꯊꯣꯛꯇꯤ ꯊꯣꯛꯂꯦꯗꯅ꯫ ꯅꯠꯇꯦ ꯀꯌꯥꯝ ꯀꯨꯏꯔꯒꯦꯕ ꯑꯩꯅ ꯅꯪꯉꯣꯟꯗ ꯇꯧꯔꯝꯂꯤꯕ ꯏꯪꯒꯤꯠꯇꯣ ꯑꯗꯨꯒ ꯁꯨꯛꯊꯣꯛꯁꯨ ꯊꯣꯛꯂꯛꯇꯕ꯫ ꯅꯪꯅ ꯏꯪꯒꯤꯠ ꯇꯧꯔꯤꯅꯦꯅ ꯏꯄꯪ ꯍꯦꯛ ꯄꯪꯒꯩ ꯑꯩꯈꯣꯏ ꯏꯃꯥꯒꯤ ꯃꯃꯥꯡꯗ ꯇꯧꯔꯝꯃꯤ ꯅꯠꯇ꯭ꯔꯣ? ꯑꯗꯨꯗꯤ ꯏꯃꯥꯅ ꯑꯗꯨꯝ ꯊꯣꯛꯀꯦ ꯌꯥꯗ ꯇꯥꯕ꯫ ꯃꯅꯝ ꯑꯃ ꯏꯅꯝ ꯅꯝꯗ꯭ꯔꯣ ꯊꯣꯏꯅꯣ? ꯃꯅꯝꯗꯣ ꯑꯩꯉꯣꯟꯗꯩꯅꯤ꯫ ꯂꯩꯁꯥꯕꯤꯒꯤ ꯃꯅꯝꯗꯣ ꯅꯠꯇꯦꯗ ꯊꯣꯏꯅꯣ꯫ ꯑꯩꯅ ꯅꯝꯃꯦ ꯍꯥꯏꯕꯗꯤ ꯈꯣꯡꯕꯥꯟ ꯂꯨꯄꯥꯟꯒꯨꯝꯕ ꯂꯩꯈꯣꯝ ꯂꯩꯅꯥꯡ ꯃꯅꯝꯅꯦꯕ꯫ ꯍꯣ ꯑꯗꯣ ꯈꯣꯡꯕꯥꯟ ꯃꯅꯝꯗꯨꯅꯦꯕ ꯑꯩꯉꯣꯟꯗꯒꯤꯅꯦ ꯍꯥꯏꯁꯦ꯫ ꯑꯦ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯁꯤꯗ ꯋꯥꯅ ꯉꯥꯏꯗꯨꯅ ꯂꯩꯔꯒ ꯅꯪꯅ ꯈꯣꯡꯕꯥꯟ ꯀꯨꯝꯃꯒ ꯉꯥ ꯐꯥꯔꯒ ꯂꯩꯊꯣꯛꯄ? ꯊꯣꯏꯅꯣ ꯅꯪꯗꯤ ꯅꯕꯨꯛ ꯌꯥꯝ ꯐꯠꯇꯖꯥꯅꯤꯅ꯫ ꯁꯥꯐꯕ ꯑꯩꯉꯣꯟꯗꯅꯦ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅꯅꯦ ꯄꯉꯥꯡꯗ ꯉꯥꯡꯀꯅꯨꯀꯣ꯫ ꯑꯩ ꯁꯥꯎꯔꯛꯀꯅꯤ꯫ ꯑꯩꯒꯤ ꯈꯣꯡꯁꯦ ꯉꯥ ꯐꯥꯔꯨꯕ ꯅꯠꯇꯤꯌꯦ ꯈꯪꯉꯕ? ꯅꯪ ꯎꯅꯕ ꯃꯅꯤꯡꯊꯣꯡ ꯐꯥꯎꯗꯣꯛꯂꯒ ꯂꯥꯛꯄꯗꯅꯦ ꯈꯣꯡꯕꯥꯟꯗ ꯄꯨꯊꯔꯤꯕ꯫ ꯁꯥꯎꯅꯤꯡꯗꯅ ꯍꯦꯛ ꯇꯩꯁꯤꯜꯂꯛꯀꯅꯤ꯫ ꯇꯩꯁꯤꯜꯂꯛꯀꯅꯨꯍꯦ ꯅꯪ ꯁꯤꯃ ꯅꯈꯨꯠ ꯅꯁꯥꯁꯦ ꯑꯣꯟꯊꯣꯛꯅ ꯌꯥꯎꯈ꯭ꯔꯦ꯫ ꯑꯗꯣ ꯅꯪꯅ ꯑꯩꯁꯦ ꯄꯥꯝꯗꯤ ꯄꯥꯝꯕꯖꯥꯅꯤꯍꯦ꯫ ꯂꯩꯈꯣꯝ ꯇꯩꯕ ꯐꯥꯎꯕ ꯆꯥꯝꯊꯣꯛꯇꯅ ꯑꯩꯒꯤ ꯅꯥꯛꯇ ꯊꯣꯛꯂꯛꯏꯅꯦꯕ꯫ ꯅꯪꯁꯨ ꯑꯩ ꯄꯥꯝꯕꯒꯤ ꯅꯠꯇ꯭ꯔꯣ ꯅꯝꯊꯤꯈ꯭ꯔꯕ ꯃꯅꯝꯁꯦ ꯈꯥꯡꯉꯒ ꯑꯩꯒꯤ ꯏꯅꯥꯛꯇ ꯐꯝꯂꯤꯕꯁꯤꯕꯣ? ꯑꯗꯣ ꯊꯣꯏꯅꯣ ꯅꯣꯏ ꯃꯅꯤꯡꯒꯤ ꯈꯣꯡꯕꯥꯟꯗꯣ ꯃꯅꯝꯗꯤ ꯅꯝꯊꯤꯔꯦꯕꯣ꯫ ꯆꯥꯛꯀ ꯆꯥꯔꯤꯉꯩꯗ ꯅꯨꯡꯁꯤꯠꯅ ꯃꯅꯝꯗꯣ ꯂꯤꯔꯤ ꯂꯤꯔꯤ ꯍꯨꯝꯂꯒ ꯄꯨꯔꯛꯑꯦꯕ꯫ ꯅꯣꯏ ꯈꯣꯡꯕꯥꯟꯗꯤ ꯅꯝꯊꯤꯗ꯭ꯔꯣ ꯍꯥꯏꯁꯤꯕꯣ? ꯑꯩꯈꯣই ꯏꯃꯥꯅꯗꯤ ꯑꯩꯈꯣꯏ ꯏꯃꯨꯡꯗ ꯅꯝꯂꯤꯕ ꯃꯅꯝꯗꯣ ꯅꯣꯏꯒꯤ ꯈꯣꯡꯕꯥꯟ ꯃꯅꯝꯅꯤ ꯍꯥꯏꯗ꯫ ꯑꯩꯈꯣই ꯏꯃꯥꯅꯁꯨ ꯅꯣꯏꯒꯤ ꯈꯣꯡꯕꯥꯟ ꯃꯅꯝꯅꯤ ꯍꯥꯏ꯫ ꯑꯗꯨꯒꯅꯦ ꯃꯅꯝꯗꯁꯨ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯑꯅꯤꯅ ꯅꯝꯂꯤꯕ ꯃꯅꯝꯁꯤꯃꯛꯅꯤ꯫ ꯅꯣꯏꯅ ꯃꯆꯤꯟ ꯊꯤꯕꯤꯗꯣ ꯑꯗꯨꯃꯥꯏꯅꯗꯤ ꯍꯥꯏꯅꯒꯨꯝꯁꯤꯗ ꯅꯣꯏꯅ ꯃꯥꯅ ꯀꯌꯥꯝ ꯑꯁꯦꯡꯕ ꯉꯥꯡꯂꯗꯅ꯫ ꯑꯦ ꯅꯪꯅ ꯑꯩꯈꯣꯏ ꯏꯃꯥꯒ ꯍꯦꯛꯇ ꯄꯟꯕ ꯌꯥꯕ꯭ꯔꯣ ꯍꯥ? ꯅꯪꯅ ꯄꯟꯕꯗꯤ ꯌꯥꯕ꯭ꯔꯣ? ꯅꯪꯅ ꯍꯥꯟꯅ ꯄꯟꯕꯅꯤ꯫ ꯑꯗꯨꯗꯤ ꯅꯈꯣꯏ ꯅꯃꯥꯗꯣ ꯃꯆꯤꯜ ꯊꯤꯕ ꯊꯤ ꯍꯥꯏꯕ꯫ ꯅꯣꯏꯒꯤꯁꯨ ꯊꯤꯔꯗꯤ ꯊꯤ ꯍꯥꯏꯇꯥꯕ꯫ ꯊꯣꯏꯅꯨꯗ ꯁꯥꯐꯕꯗ ꯆꯣꯡꯁꯤꯟꯗꯨꯅ ꯃꯁꯝ ꯈꯣꯏ꯫ ꯁꯥꯐꯕꯁꯨ ꯊꯣꯏꯅꯨꯗ ꯂꯥꯝꯗꯨꯅ ꯀꯟꯅ ꯀꯥꯎꯔꯤ꯫ ꯍꯦ ꯁꯥꯐꯕ ꯍꯥꯏꯕ ꯆꯤꯔꯤ ꯊꯨꯡꯕ ꯌꯥꯡꯒꯪꯕ ꯅꯁꯥꯗꯤ ꯐꯗꯅ ꯁꯥꯐꯕ ꯀꯧꯕ ꯅꯪ ꯑꯁꯤꯗꯒꯤ ꯑꯩꯒ ꯂꯣꯏꯅꯔꯕꯅꯤ ꯌꯦꯡꯉꯨ ꯅꯪ꯫ ꯊꯣꯏꯅꯨ ꯍꯥꯏꯕꯤ ꯆꯤꯟꯒꯟꯕꯤ ꯅꯪꯗꯤ ꯅꯌꯨꯝ ꯄꯥꯟꯕ ꯈꯪꯂꯔꯣꯏ ꯈꯟꯕꯒꯤꯅꯦ ꯑꯩꯅ ꯂꯧꯕꯤꯒꯦ ꯇꯧꯕ꯫ ꯌꯥꯗ꯭ꯔꯒꯅ ꯅꯋꯥ ꯅꯥꯏꯕ ꯈꯪꯗꯅ ꯂꯩꯔꯣ꯫ ꯀꯩꯗꯧꯕꯒꯤ ꯈꯪꯂꯣꯏꯗꯣꯏꯕ ꯍꯥ? ꯍꯌꯦꯡꯗꯒꯤ ꯑꯇꯣꯞꯄ ꯈꯨꯟꯗꯒꯤ ꯅꯨꯄꯥ ꯀꯣꯏꯒꯦ ꯅꯨꯡꯇꯤꯒꯤ ꯅꯃꯥꯡꯗ ꯎꯅꯒꯦ꯫ ꯍꯣꯔꯦꯟ ꯑꯍꯤꯡ ꯑꯩꯉꯣꯟꯗ ꯆꯦꯜꯂꯛꯑꯝꯃꯦ ꯅꯣꯡꯉꯥꯟꯗ꯭ꯔꯤꯉꯩꯗ ꯊꯤꯟꯗꯣꯛꯈ꯭ꯔꯦ ꯍꯥꯏꯅ ꯁꯟꯗꯣꯛꯀꯦ꯫ ꯊꯣꯏꯅꯨ ꯁꯥꯎꯅ ꯁꯥꯐꯕꯗ ꯃꯅꯥꯛꯇ ꯇꯥꯕ ꯅꯨꯡ ꯈꯨꯟꯗꯨꯅ ꯊꯣꯝꯃꯤ꯫ ꯁꯥꯐꯕꯁꯨ ꯀꯟꯅ ꯆꯦꯟꯈꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧꯗꯨ ꯎꯍꯧꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯀꯩꯅꯣꯅꯦ ꯑꯁꯤꯗ ꯑꯉꯥꯡꯁꯨ ꯅꯠꯇꯦ ꯄꯥꯈꯪ ꯑꯃꯒ ꯂꯩꯁꯥꯕꯤ ꯑꯃꯒ ꯐꯨꯗꯠꯅꯔꯤꯁꯤꯅ꯫ ꯅꯨꯄꯤ ꯑꯃꯅ ꯍꯩꯃꯥ ꯏꯆꯦ ꯅꯪꯕꯨ ꯀꯔꯤꯃꯠꯇ ꯈꯪꯗ꯭ꯔꯤꯕ꯭ꯔꯣ? ꯅꯨꯄꯤꯁꯦ ꯏꯗꯣꯝꯆꯥ ꯁꯈꯤꯒꯤ ꯃꯆꯥꯅꯨꯄꯤ ꯊꯣꯏꯅꯨꯗꯨꯅꯦ꯫ ꯅꯨꯄꯥꯁꯤꯅꯅꯦ ꯃꯈꯣꯏꯒꯤ ꯌꯨꯝ ꯊꯪꯅꯕꯗꯣ꯫ ꯃꯈꯣꯏꯒꯤ ꯌꯨꯝ ꯊꯪꯅꯕ ꯑꯅꯤꯗꯨꯗꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅꯕꯗꯥꯏꯅꯦ꯫ ꯑꯗꯨꯒ ꯑꯅꯤꯁꯤꯅ ꯀꯃꯥꯏꯅ ꯇꯧꯔꯤꯕꯖꯥꯠꯅꯣ ꯈꯪꯗ꯭ꯔꯦꯗ꯫ ꯅꯨꯄꯤ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯤ ꯈꯪꯗꯦ ꯃꯤꯅ ꯀꯩꯅꯣ ꯌꯥꯝ ꯍꯥꯏꯅꯕꯅꯤꯀꯣ꯫ ꯍꯌꯦꯡꯅꯦ ꯏꯆꯥ ꯏꯁꯨꯒ ꯂꯝꯗꯅꯔꯛꯀꯅꯤ꯫ ꯌꯨꯝ ꯂꯣꯟꯅꯔꯒ ꯂꯩꯃꯤꯟꯅꯔꯒ ꯀꯣꯏꯅꯕ ꯅꯨꯡꯁꯤꯅꯕ ꯉꯝꯕꯁꯤꯕꯨ ꯑꯩꯈꯣꯏꯗꯤ ꯀꯤꯕꯨ ꯀꯤꯖꯩꯗ꯫ ꯑꯃꯅ ꯑꯃꯨꯛ ꯌꯥꯔꯤꯁꯦ ꯑꯁꯤꯅꯕꯨ ꯐꯔꯕꯅꯤ ꯍꯌꯦꯡꯋꯥꯏ ꯌꯦꯅꯈꯥꯗ ꯃꯃꯥ ꯃꯆꯥ ꯍꯦꯟꯖꯥꯡ ꯂꯥꯟꯅꯕ ꯌꯥꯅꯕ꯫ ꯍꯩꯃꯥ ꯑꯗ ꯇꯥꯏꯌꯦ꯫ ꯊꯣꯏꯅꯨꯗ ꯁꯥꯎꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯁꯈꯤꯁꯨ ꯁꯥꯎꯅ ꯃꯆꯥꯅꯨꯄꯤꯕꯨ ꯍꯜꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯍꯩ ꯀꯗꯥꯏ ꯆꯠꯂꯨꯏ ꯅꯪ ꯍꯥ? ꯀꯗꯥꯏ ꯆꯠꯂꯨꯒꯦꯕ? ꯅꯆꯤꯟꯗ ꯈꯨꯝꯃꯨꯅꯦ ꯑꯩꯅ ꯍꯪꯂꯤꯕꯁꯤ ꯅꯪꯉꯣꯟꯗꯅꯦ꯫ ꯑꯣ ꯀꯩꯅꯣ ꯅꯨꯄꯥ ꯎꯅꯕ ꯆꯠꯂꯨꯏꯅꯦ꯫ ꯉꯁꯥꯏꯅ ꯂꯥꯛꯑꯣꯅ ꯏꯪꯒꯤꯠ ꯇꯧꯔꯝꯕꯗꯣ ꯏꯃꯥꯁꯨ ꯎꯍꯧꯔꯤꯕ ꯅꯠꯇ꯭ꯔꯣ? ꯃꯗꯨ ꯎꯍꯧꯕꯗꯨꯅ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯆꯠꯄ ꯌꯥꯔꯣꯏ ꯍꯥꯏꯅ ꯍꯥꯏꯈꯤꯕꯗꯣ? ꯍꯩ ꯃꯃꯥ ꯃꯄꯥꯅ ꯍꯥꯏꯕꯗ ꯏꯟꯗꯕ ꯃꯆꯥꯁꯦ ꯑꯐꯕ ꯈꯛ ꯑꯣꯏꯗꯕꯅꯤ ꯍꯥꯏꯕꯁꯦ ꯅꯪ ꯃꯁꯤꯃ ꯈꯪꯉꯨꯀꯣ ꯅꯪ꯫ ꯏꯃꯥ ꯃꯤꯅ ꯊꯣꯛꯂꯛꯑꯣꯅ ꯉꯥꯏꯔꯒ ꯂꯩꯔꯒ ꯑꯩꯅ ꯀꯃꯥꯏꯅ ꯊꯣꯛꯑꯣꯏꯗꯣꯏꯅꯣ? ꯄꯉꯥꯡꯗ ꯉꯥꯡꯀꯅꯨꯀꯣ ꯑꯩ ꯌꯥꯝꯅ ꯁꯥꯎꯅꯤꯡꯅ ꯍꯜꯂꯛꯏꯕꯖꯥꯠꯅꯤ꯫ ꯉꯥꯡꯗ꯭ꯔꯕꯗꯤ ꯀꯩꯅꯣ ꯍꯥ?
ꯌꯨꯝ ꯊꯪꯅꯕ ꯅꯨꯄꯥꯕꯨ ꯀꯅꯥꯅ ꯀꯣꯏꯅꯒꯦ ꯍꯩꯇꯧ ꯉꯝꯕꯤ ꯌꯨꯝ ꯊꯪꯅꯕ ꯍꯥꯏꯕꯁꯤꯗꯤ ꯃꯤꯗꯤ ꯃꯆꯤꯜ ꯃꯅꯥꯎꯒꯨꯝ ꯈꯜꯂꯤ ꯍꯥꯏꯅꯔꯤꯕꯅꯤꯅꯦ ꯑꯗꯨꯒ ꯃꯁꯤꯗꯩꯁꯤꯗ ꯅꯈꯣꯏꯅ ꯀꯣꯏꯅꯗꯅ ꯏꯕꯨ ꯏꯀꯥꯏꯗꯦꯅꯦ ꯍꯣ ꯏꯃꯥꯅ ꯏꯀꯥꯏꯔꯕꯁꯨ ꯑꯩꯈꯣꯏꯗꯤ ꯏꯀꯥꯏꯗꯗꯅ ꯅꯨꯡꯁꯤꯅꯔꯤꯕ ꯁꯤꯅ ꯐꯠꯇ꯭ꯔꯣ ꯃꯤꯠꯅ ꯈꯣꯡꯅ ꯂꯣꯏꯅ ꯎꯕ ꯃꯐꯝꯁꯤꯗ ꯅꯨꯡꯁꯤꯅꯔꯤꯕꯁꯤꯅ ꯀꯩꯔꯣꯜ ꯂꯩꯀꯥꯏꯁꯤꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯅꯤꯍꯦ ꯅꯪꯅ ꯏꯀꯥꯏꯗ꯭ꯔꯕꯁꯨ ꯑꯇꯥꯕꯅ ꯇꯥꯔꯒ ꯑꯈꯪꯕꯅ ꯈꯪꯂꯒ ꯅꯈꯣꯏꯕꯨ ꯀꯔꯤ ꯐꯖꯅ ꯉꯥꯡꯅꯗꯧꯔꯤꯕꯒꯦ ꯍꯥ ꯃꯗꯣ ꯅꯀꯣꯛꯇꯨꯗ ꯈꯜꯂꯨꯅꯦ ꯑꯁꯨꯛ ꯉꯥꯡꯕ ꯍꯥꯏꯕꯗ ꯂꯧꯗꯕ ꯃꯆꯥꯁꯤꯕꯣ ꯁꯣꯝꯗ ꯅꯨꯃꯤꯗꯥꯡ ꯁꯥꯐꯕꯒꯤ ꯌꯨꯝꯗꯅꯤ ꯁꯥꯐꯕꯗꯤ ꯊꯣꯏꯅꯨ ꯍꯣꯏꯔꯣꯝꯒ ꯊꯪꯅꯕ ꯌꯦꯅꯈꯥꯒꯤ ꯑꯃꯝꯕ ꯖꯒꯥꯗꯨꯗ ꯐꯛꯂꯥꯡꯗ ꯉꯥꯊꯗꯨꯅ ꯊꯣꯏꯅꯨꯕꯨ ꯊꯣꯛꯂꯛꯄ ꯉꯥꯏꯔꯝꯃꯤ ꯂꯇꯥꯅ ꯏꯕꯦꯝꯃ ꯅꯕꯨꯡꯗꯤ ꯀꯗꯥꯏꯗ ꯑꯃꯨꯛ ꯌꯧꯈ꯭ꯔꯦ ꯆꯥꯛ ꯊꯤꯔꯗꯧꯕꯅꯤ ꯆꯥꯅꯕ ꯑꯃꯨꯛꯇ ꯍꯥꯏꯔꯨꯆꯣ ꯏꯆꯟꯅ ꯇꯜꯂꯤ ꯏꯃꯥ ꯑꯩꯈꯣꯏ ꯇꯥꯆꯧꯗꯣ ꯑꯋꯥꯡ ꯊꯪꯕꯒꯤ ꯌꯦꯅꯈꯥꯗ ꯐꯛꯂꯥꯡꯗ ꯉꯥꯗꯨꯅ ꯐꯝꯃꯒ ꯂꯩꯍꯧꯕꯅꯤ ꯏꯆꯥ ꯅꯨꯄꯥꯁꯦ ꯃꯥꯡꯂꯕꯅꯤ ꯃꯥꯡꯂꯕ ꯅꯨꯄꯥ ꯁꯨꯝꯕꯤ ꯑꯃꯒ ꯌꯨꯝ ꯊꯪꯅꯔꯨꯗꯅ ꯄꯨꯡꯁꯨꯝ ꯍꯦꯛ ꯁꯨꯝꯈ꯭ꯔꯦꯗꯅ ꯑꯁ ꯏꯃꯥ ꯇꯥꯆꯧꯅ ꯃꯔꯣꯜ ꯑꯃ ꯏꯁꯧ ꯂꯥꯡꯕꯅꯦ ꯑꯃꯨꯛ ꯈꯟꯅꯔꯛꯅꯕ ꯋꯥꯗꯣ ꯉꯥꯡꯉꯛꯑꯅꯨ ꯃꯤ ꯃꯁꯥꯅ ꯄꯥꯝꯗꯅ ꯀꯣꯏꯅꯖꯕꯁꯤꯕꯨ ꯁꯨꯝꯃꯦꯅꯦ ꯑꯩꯅ ꯄꯥꯝꯗꯦ ꯍꯥꯏꯔꯤꯕꯁꯤꯅꯤ ꯁꯨꯛꯄꯥꯝ ꯄꯥꯝꯗꯦ ꯅꯨꯄꯤ ꯂꯧꯕꯗ ꯃꯃꯥ ꯌꯦꯡꯉꯣ ꯍꯥꯏꯅꯔꯤꯕꯅꯤ ꯃꯈꯣꯏ ꯃꯃꯥꯁꯦ ꯈꯪꯉꯤꯗꯅ ꯃꯆꯥꯅꯨꯄꯤꯁꯤꯁꯨ ꯃꯃꯥ ꯂꯧꯔꯝꯗꯧꯔꯤꯕꯅꯤ ꯁꯤ ꯍꯥꯏꯔꯝꯗꯅ ꯂꯇꯥꯗꯣ ꯁꯥꯐꯕꯕꯨ ꯀꯧꯕ ꯂꯥꯛꯑꯝꯃꯤ ꯁꯥꯐꯕ ꯁꯥꯐꯕ ꯑꯦ ꯃꯤꯅ ꯀꯧꯔꯤꯒꯁꯦ ꯇꯥꯗꯦꯅꯦ ꯍꯩ ꯁꯥꯐꯕ ꯈꯪꯉꯤꯅꯦ ꯀꯩꯅꯣ ꯏꯃꯥ ꯑꯗꯨ ꯀꯟꯅ ꯂꯥꯎꯔꯛꯏꯗꯨꯕꯨ ꯈꯪꯕ꯭ꯔꯦ ꯈꯪꯉꯤꯅꯦ ꯉꯥꯎꯔꯕ ꯈꯪꯗꯦ ꯀꯩ ꯉꯥꯎꯕ ꯍꯥ ꯅꯅꯥꯗꯣ ꯄꯪꯂꯕ꯭ꯔꯥ ꯍꯥ ꯉꯁꯥꯏꯗꯒꯤ ꯀꯧꯔꯤꯕꯁꯤꯡꯁꯤꯗꯤ ꯇꯥꯗ꯭ꯔꯦ ꯑꯗꯨꯒ ꯑꯩꯕꯨ ꯉꯥꯎꯕ꯭ꯔꯥ ꯀꯥꯏꯅꯒ ꯀꯩꯗꯧꯔꯒꯦ ꯏꯃꯥ ꯑꯩꯕꯨ ꯀꯧꯔꯤꯕꯕꯣ ꯑꯩꯁꯦ ꯋꯥꯈꯜ ꯑꯃ ꯈꯜꯂꯝꯂꯤꯕꯅꯤ ꯋꯥꯈꯜꯒ ꯑꯃꯇ ꯏꯪꯅ ꯆꯤꯡꯅ ꯈꯟꯐꯝꯒ ꯈꯪꯗꯦ ꯑꯣꯏꯕ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯁꯥꯐꯕ ꯅꯪꯒꯤ ꯋꯥꯈꯜꯗꯣ ꯃꯐꯝꯁꯤꯗ ꯅꯠꯇ꯭ꯔꯕꯗꯤ ꯈꯟꯐꯝ ꯂꯩꯇ꯭ꯔꯕꯔꯅꯦ ꯃꯥꯡꯒꯣꯜꯗ ꯑꯁꯨꯛ ꯄꯥꯛꯈ꯭ꯔꯕꯁꯤꯗ ꯐꯝꯂꯒ ꯈꯟꯒꯦꯗꯤ ꯍꯥꯏꯗꯗꯅ ꯌꯦꯅꯈꯥ ꯇꯤꯂꯥꯏꯈꯨꯝꯕꯤ ꯆꯨꯕꯝꯁꯤꯗ ꯆꯪꯗꯨꯅ ꯐꯝꯂꯤꯕꯅꯤꯅꯦ ꯅꯪ ꯏꯃꯥ ꯃꯐꯝꯁꯤꯗꯅ ꯋꯥꯈꯜ ꯈꯔ ꯍꯦꯟꯅ ꯊꯣꯛꯄ ꯑꯗꯨꯒꯤ ꯁꯨꯝ ꯐꯝꯕꯅꯤꯕ ꯊꯣꯛꯀꯅꯤꯕ ꯅꯪ ꯑꯩꯅ ꯌꯥꯗꯦ ꯍꯥꯏꯔꯕꯗꯤ ꯀꯣꯛꯇꯣꯛꯎꯀꯣ ꯋꯥ ꯌꯥꯝ ꯉꯥꯡꯅꯕ ꯄꯥꯝꯒꯅꯨ ꯅꯪ ꯑꯉꯥꯡ ꯃꯆꯥ ꯅꯠꯇꯦ ꯅꯣꯏ ꯍꯅꯨꯕꯤꯁꯤꯡꯁꯦ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈꯤꯗ꯭ꯔꯦ ꯑꯣꯏꯕ ꯑꯁꯣꯝꯒꯤ ꯅꯨꯄꯤꯁꯤꯒꯤ ꯃꯃꯥ ꯍꯅꯨꯕꯤꯁꯤꯅ ꯃꯔꯣꯜ ꯑꯃ ꯅꯨꯡꯁꯤꯗꯕꯅꯦ ꯆꯞ ꯍꯦꯃꯅꯩ ꯃꯁꯤꯒꯤ ꯃꯆꯤꯟ ꯀꯟꯕꯤ ꯅꯨꯄꯤꯁꯤꯒ ꯑꯩꯒ ꯃꯥꯟꯅꯩ ꯀꯥꯏꯅ ꯍꯥꯏꯔꯤꯕ ꯅꯆꯤꯟꯗꯣ ꯀꯥꯏꯒꯦꯔꯥ ꯍꯥ ꯃꯥꯒ ꯑꯩꯒ ꯆꯥꯡꯗꯝꯅꯔꯛꯀꯅꯨꯀꯣ ꯁꯥꯐꯕꯒ ꯃꯃꯥꯒ ꯉꯥꯡꯅꯔꯤꯕꯗꯣ ꯁꯣꯝꯗ ꯊꯣꯏꯅꯨꯒꯤ ꯏꯃꯨꯡꯗꯁꯨ ꯂꯣꯏꯅ ꯇꯥꯔꯝꯃꯤ ꯊꯣꯏꯅꯨꯒꯤ ꯃꯃꯥꯅ ꯁꯥꯎꯅ ꯂꯥꯎꯔꯛꯂꯝꯃꯤ ꯍꯣ ꯅꯆꯥ ꯋꯥꯔꯛꯑꯣ ꯃꯤꯉꯣꯟꯗ ꯉꯥꯡꯒꯗꯕꯒꯤ ꯁꯔꯨꯛꯇ ꯅꯆꯥꯗꯤ ꯋꯥꯔꯛꯄ ꯉꯝꯗꯅ ꯃꯤꯉꯣꯟꯗ ꯉꯥꯡꯂꯤꯕ ꯅꯆꯤꯟꯗꯣ ꯊꯨꯒꯥꯏꯌꯨ ꯍꯥꯏꯕ꯭ꯔꯣ ꯂꯇꯥꯅ ꯍꯣ ꯐꯥꯈ꯭ꯔꯕꯅꯦ ꯐꯥꯈ꯭ꯔꯕ ꯅꯆꯥꯅꯨꯄꯤ ꯇꯧ ꯉꯝꯕꯤ ꯃꯣꯟꯅ ꯁꯦꯡꯒꯥꯎ ꯂꯥꯛꯄꯤꯗꯨꯅ ꯐꯥꯈ꯭ꯔꯕꯅꯦ ꯃꯃꯥ ꯑꯩꯅ ꯍꯥꯏꯕꯗ ꯏꯟꯖꯈ꯭ꯔꯕ ꯏꯆꯥꯅꯤ ꯑꯗꯨꯕꯨꯅꯦ ꯅꯆꯥꯅꯨꯄꯤꯒ ꯊꯦꯡꯅꯔꯨꯕꯗꯒꯤ ꯃꯥꯡꯂꯦ ꯍꯣ ꯃꯥꯡꯂꯦ ꯀꯔꯤ ꯅꯆꯥꯅꯨꯄꯥꯅ ꯃꯣꯏꯊꯦꯝ ꯇꯧꯗꯨꯅ ꯏꯆꯥꯅꯨꯄꯤꯕꯨ ꯅꯝꯗꯨꯅ ꯀꯣꯏꯕꯤꯔꯒ ꯑꯩꯒꯤ ꯏꯆꯥꯅ ꯅꯪꯒꯤ ꯅꯆꯥ ꯁꯛꯇꯥꯗꯨꯕꯨ ꯐꯥꯏ ꯍꯥꯏꯕꯒꯁꯨ ꯁꯥꯗꯅ ꯍꯥꯏꯌꯣ ꯅꯣꯛꯇꯨꯝ ꯅꯣꯛꯆꯅꯤꯡꯉꯤ ꯃꯁꯤꯒꯤ ꯏꯃꯥꯁꯦ ꯃꯤ ꯈꯠꯅꯕ ꯑꯣꯟꯊꯣꯛꯅ ꯄꯥꯝꯈ꯭ꯔꯦꯗ ꯑꯗꯨꯗꯤ ꯃꯆꯤꯟꯁꯦ ꯍꯦꯛꯇ ꯃꯦꯟꯁꯤꯜꯂꯒꯦ ꯑꯗꯨꯒ ꯆꯤꯡꯁꯤꯟꯈ꯭ꯔꯒꯦ ꯂꯇꯥꯅ ꯈꯨꯝꯒꯦ ꯇꯧꯔꯤꯉꯩꯗ ꯁꯥꯐꯕꯅ ꯃꯃꯥꯒꯤ ꯃꯆꯤꯟꯕꯥꯗꯣ ꯃꯦꯟꯁꯤꯜꯂꯒ ꯏꯃꯨꯡꯗ ꯁꯣꯔꯣ ꯁꯣꯔꯣ ꯆꯤꯡꯁꯤꯟꯈꯤꯔꯝꯃꯤ ꯐꯔꯝꯃꯅꯦꯕ ꯁꯤ ꯑꯣꯏꯔꯗꯤ ꯅꯨꯡꯉꯥꯏꯔꯝꯃꯅꯤ ꯌꯥꯝ ꯈꯠꯅꯕ ꯄꯥꯝꯈꯣꯕ ꯃꯤꯗꯣ ꯍꯩ ꯃꯍꯥꯆꯟꯗ ꯅꯪ ꯅꯃꯥ ꯑꯩꯕꯨ ꯍꯥꯠꯀꯦ ꯈꯜꯂꯤꯕ꯭ꯔꯣ ꯍꯥ ꯆꯤꯟꯁꯤ ꯃꯦꯟꯕꯗꯒꯤ ꯅꯥꯇꯣꯟꯁꯤ ꯐꯥꯎꯕ ꯌꯥꯎꯅ ꯃꯦꯜꯂꯤꯕꯁꯤꯕꯣ ꯅꯨꯄꯤ ꯑꯃꯒꯤ ꯃꯃꯥ ꯃꯄꯥ ꯍꯥꯠꯄ ꯉꯝꯗꯧꯔꯤꯕ ꯃꯆꯥꯅꯤꯅꯦ ꯅꯪ ꯑꯩꯅ ꯍꯥꯏꯕꯗꯣ ꯌꯥꯔꯝꯃꯗꯤ ꯁꯤ ꯊꯣꯛꯈꯤꯗ꯭ꯔꯣ ꯅꯠꯇꯦ ꯏꯃꯥꯅ ꯃꯤ ꯈꯠꯅꯕ ꯑꯁꯨꯛ ꯌꯥꯝꯅ ꯄꯥꯝꯂꯤꯕꯁꯤꯕꯨ ꯀꯩꯒꯤꯅꯣꯕ ꯃꯇꯝ ꯈꯔ ꯑꯃꯁꯨ ꯍꯧꯈ꯭ꯔꯦ ꯉꯁꯤꯗꯤ ꯊꯣꯏꯅꯨꯒꯤ ꯃꯄꯥ ꯄꯨꯛꯆꯥꯎꯅ ꯉꯥ ꯆꯔꯥ ꯑꯃ ꯆꯥꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯅꯨꯅ ꯉꯥ ꯑꯆꯧꯕ ꯑꯃ ꯊꯣꯡꯂꯝꯃꯤ ꯑꯩꯅ ꯉꯁꯤ ꯊꯣꯡꯂꯤꯕ ꯉꯥꯁꯦ ꯁꯥꯐꯕꯒꯤ ꯈꯔꯗꯤ ꯄꯤꯅꯤꯡꯕꯅꯤ ꯃꯥꯕꯨ ꯌꯦꯅꯈꯥꯗꯒ ꯁꯨꯡꯊꯣꯛ ꯊꯣꯛꯂꯛꯇ꯭ꯔꯕ ꯖꯥꯠꯂꯅꯦ ꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯅꯨꯗꯨ ꯁꯥꯐꯕꯒꯤ ꯌꯨꯝꯒ ꯊꯪꯅꯕ ꯌꯦꯅꯈꯥꯗ ꯊꯣꯛꯂꯛꯇꯨꯅ ꯉꯥꯏꯍꯥꯛ ꯂꯦꯞꯄꯤ ꯇꯟꯖꯥ ꯆꯥꯅ ꯁꯥꯐꯕꯁꯨ ꯊꯣꯛꯂꯛꯂꯝꯃꯤ ꯁꯥꯐꯕ ꯍꯣ ꯁꯥꯐꯕ ꯀꯩꯅꯣ ꯏꯕꯦꯝꯃ ꯅꯨꯃꯤꯗꯥꯡꯁꯤꯗ ꯕꯨꯠ ꯇꯧꯅ ꯌꯦꯅꯈꯥꯗ ꯑꯃꯨꯛ ꯊꯣꯛꯂꯛꯏꯁꯤꯅ ꯑꯩ ꯎꯅꯤꯡꯕꯅ ꯂꯩꯕ ꯉꯝꯗ꯭ꯔꯕꯣ ꯅꯪ ꯑꯗꯨꯗ ꯉꯥꯏꯍꯥꯛ ꯂꯩꯔꯝꯃꯨ
ꯑꯩꯈꯣꯏꯒꯤ ꯉꯥ ꯊꯣꯡꯉꯦ ꯑꯩ ꯏꯃꯥ ꯎꯗ꯭ꯔꯤꯉꯩꯗ ꯍꯨꯔꯥꯜꯂꯛꯀꯦ ꯑꯗꯨꯒ ꯄꯤꯔꯛꯀꯦꯕ ꯍꯣꯏ ꯍꯣꯏ ꯑꯁ ꯑꯩꯒꯤ ꯅꯨꯄꯤꯅ ꯊꯣꯡꯕ ꯍꯦꯟꯖꯥꯡꯒ ꯉꯁꯤꯗꯒꯤ ꯆꯥꯕ ꯍꯧꯗꯧꯔꯕ ꯍꯩꯁ ꯁꯤꯗꯤ ꯋꯥꯈꯜ ꯑꯃ ꯏꯇꯧ ꯇꯧꯔꯛꯏꯗ ꯇꯦꯡꯀꯣꯠꯁꯤꯡꯗꯨꯅ ꯑꯃꯨꯛ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯦ ꯑꯣ ꯂꯩꯔꯦ ꯁꯤꯗ ꯑꯃ ꯆꯥꯎꯗꯤ ꯑꯣꯟꯊꯣꯛꯅꯕꯨ ꯆꯥꯎꯈ꯭ꯔꯦꯗ ꯑꯁ ꯆꯥꯎꯕꯤ ꯆꯥꯎꯖꯔꯁꯅꯨ ꯅꯨꯡꯁꯤꯕꯗ ꯄꯤꯕꯕꯨ ꯄꯥꯝꯃꯨꯕ ꯑꯃꯠꯇ ꯍꯦꯛ ꯂꯩꯇꯦ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯊꯣꯏꯅꯨꯅ ꯉꯥ ꯊꯣꯡꯕ ꯑꯗꯣ ꯇꯦꯡꯀꯣꯠꯇꯨꯃ ꯄꯤꯛ ꯊꯟꯅ ꯀꯣꯠꯂꯝꯃꯤ ꯑꯗꯨꯒ ꯑꯃꯨꯛ ꯊꯣꯔꯛꯂꯝꯃꯤ ꯁꯥꯐꯕ ꯁꯤꯗ ꯂꯩꯔꯦ ꯁꯦ ꯇꯦꯡꯀꯣꯠꯇꯣ ꯍꯌꯦꯡ ꯎꯅꯕ ꯊꯣꯛꯂꯛꯄꯗ ꯑꯃꯨꯛ ꯄꯨꯊꯣꯔꯛꯎꯀꯣ ꯅꯠꯇ꯭ꯔꯕꯗꯤ ꯏꯃꯥꯅ ꯃꯥꯡꯂꯦ ꯍꯥꯏꯗꯅ ꯑꯃꯨꯛ ꯋꯥ ꯊꯣꯛꯅꯅꯦꯕ ꯍꯥꯎꯗꯣꯏ ꯃꯥꯜꯂꯤꯍꯦ ꯊꯣꯏꯅꯣ ꯅꯪꯒꯤ ꯉꯁꯤꯒꯤ ꯍꯦꯟꯖꯥꯡꯁꯤꯗꯤ ꯐꯖꯅ ꯐꯨꯖꯤꯜꯂꯒ ꯍꯦꯛꯇ ꯇꯨꯝꯂꯨꯔꯒꯦ ꯇꯟꯖꯥꯗꯨꯗ ꯁꯈꯤꯁꯨ ꯆꯥꯛ ꯂꯥꯝꯂꯦ ꯍꯥꯏꯗꯨꯅ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯂꯝꯃꯤ ꯀꯗꯥꯏ ꯑꯃꯨꯛ ꯌꯧꯈ꯭ꯔꯦ ꯃꯗꯨꯒꯤ ꯑꯉꯥꯡꯗꯨꯅ ꯆꯦꯟꯃꯥꯡ ꯍꯦꯛ ꯃꯥꯡꯉꯗꯅ ꯃꯁꯤ ꯃꯥꯕ ꯊꯣꯏꯅꯣ ꯀꯥꯏꯗ ꯂꯩꯒꯦ ꯅꯪꯕꯣ ꯍꯣ ꯊꯣꯏꯅꯣ ꯅꯣꯏ ꯅꯃꯥ ꯍꯤꯡꯆꯥꯕꯤꯁꯦ ꯑꯃꯨꯛ ꯀꯧꯔꯦ ꯆꯪꯉꯨ ꯀꯔꯤ ꯑꯩꯈꯣꯏ ꯏꯃꯥꯅ ꯍꯤꯡꯆꯥꯕꯤ ꯑꯣꯏꯔꯗꯤ ꯅꯣꯏ ꯅꯃꯥꯗꯤ ꯀꯩ ꯇꯥꯔꯦ ꯑꯩ ꯆꯪꯉꯦ ꯊꯣꯏꯅꯣ ꯆꯪꯈꯤꯔꯝꯃꯤ ꯁꯥꯐꯕ ꯃꯆꯤꯟꯗ ꯁꯣꯜꯂꯤ ꯃꯁꯤ ꯅꯨꯄꯤꯁꯤꯃ ꯃꯥꯅ ꯍꯦꯛ ꯉꯝꯗ꯭ꯔꯤꯕ ꯃꯈꯩ ꯌꯥꯗꯕꯁꯤꯕꯨ ꯀꯩꯅꯣ ꯑꯗꯨꯕꯨꯗꯤ ꯑꯩꯅ ꯅꯨꯡꯁꯤꯗꯅ ꯂꯨꯅ ꯇꯧꯕꯤꯕꯁꯤꯗ ꯇꯧꯖꯩꯅꯤꯗ ꯍꯩ ꯀꯔꯤ ꯑꯃꯨꯛ ꯂꯨꯝꯂꯨꯔꯤꯕꯅꯣ ꯌꯦꯅꯈꯥꯗ ꯍꯥ ꯅꯪ ꯑꯃꯅꯦ ꯍꯥꯏꯕ ꯁꯨꯛꯂꯧ ꯂꯧꯗꯦꯅꯦ ꯆꯥꯛ ꯉꯥꯛꯇꯪ ꯊꯣꯡꯕꯁꯤ ꯐꯥꯎꯕ ꯅꯁꯥꯗꯣ ꯅꯆꯪꯅ ꯊꯣꯡꯗꯦꯕ ꯑꯃꯣꯠꯄ ꯍꯨꯟꯗꯣꯛꯎꯕꯅꯤꯕ ꯏꯃꯥ ꯍꯨꯟꯗꯣꯛꯅꯤ ꯅꯪ ꯍꯨꯟꯗꯣꯛꯅꯤꯕ ꯆꯥꯛꯇꯣ ꯊꯤꯅꯕ ꯇꯧꯔꯣ ꯅꯪ ꯄꯥꯕꯁꯨ ꯆꯥꯛ ꯂꯥꯝꯕ ꯍꯩꯍꯧꯕꯅꯤ ꯏꯃꯥꯁꯨꯅꯦ ꯆꯥꯛ ꯂꯥꯝꯕꯅ ꯂꯣꯏꯔꯕꯅꯤ ꯊꯣꯏꯅꯨ ꯆꯥꯛ ꯊꯤꯔꯦ ꯂꯣꯏꯔꯒ ꯉꯥ ꯊꯣꯡꯕꯗ ꯊꯥꯡꯗꯣꯔꯛꯇꯨꯅ ꯑꯃꯨꯛ ꯍꯥꯞꯀꯦ ꯍꯥꯏꯅ ꯇꯧꯕꯗ ꯑꯦ ꯀꯩꯅꯣ ꯇꯧꯔꯝꯃꯤꯁꯤꯗꯤ ꯀꯩꯅꯣ ꯀꯩꯗꯧꯔꯒꯦ ꯏꯃꯥ ꯑꯗꯨꯛ ꯌꯥꯝꯕ ꯉꯥ ꯃꯌꯥꯝꯗꯨꯕꯨ ꯀꯥꯏꯗ ꯆꯠꯈ꯭ꯔꯕ ꯍꯥ ꯁꯤ ꯈꯛꯇ ꯉꯥꯏꯔꯤꯕꯁꯤꯅ ꯍꯥ ꯅꯪꯅ ꯊꯣꯡꯉꯣ ꯍꯥꯏꯔꯒ ꯂꯣꯏꯅ ꯆꯥꯊꯣꯛꯈ꯭ꯔꯕꯣ ꯍꯥ ꯆꯥꯗꯦꯗꯦ ꯏꯃꯥ ꯊꯥꯖꯗ꯭ꯔꯒ ꯍꯥ ꯀꯥꯝꯃꯛꯀꯦ ꯉꯥ ꯊꯣꯡꯕ ꯃꯅꯝ ꯅꯝꯕ꯭ꯔꯥ ꯌꯦꯡꯖꯧ ꯍꯩ ꯀꯥꯝꯃꯛꯀꯅꯨ ꯅꯝꯊꯤ ꯁꯣꯔ ꯃꯅꯝꯗꯣ ꯄꯨꯝꯅꯝ ꯅꯝꯃꯤ ꯆꯥꯛ ꯆꯥꯔꯝꯗꯥꯏꯁꯤꯗꯅꯦ ꯑꯃꯨꯛ ꯍꯟꯗꯣꯔꯛꯀꯅꯤ ꯏꯃꯥ ꯉꯥ ꯃꯇꯣꯡꯁꯤꯡꯗꯣ ꯊꯣꯡꯂꯀꯥꯟꯗ ꯂꯣꯏꯅ ꯄꯤꯛꯁꯤꯜꯂꯛꯑꯦ ꯑꯗꯨꯒꯤꯅꯤ ꯀꯔꯤ ꯉꯥ ꯃꯇꯣꯡꯕꯨ ꯊꯣꯡꯂꯀꯥꯟꯗ ꯂꯣꯏꯅ ꯄꯤꯛꯁꯤꯜꯂꯛꯑꯦ ꯍꯥꯏꯕ ꯑꯩꯁꯦ ꯅꯃꯥꯅꯤꯅꯦ ꯏꯕꯦꯝꯃ ꯅꯪꯅ ꯉꯁꯤ ꯆꯥꯎꯔꯤꯕꯁꯦ ꯑꯩꯅꯗ ꯊꯣꯡꯂꯒ ꯆꯥꯔꯒ ꯆꯥꯎꯔꯛꯂꯤꯕ ꯀꯣ ꯑꯩꯉꯣꯟꯗꯅꯦ ꯑꯣꯏꯗ ꯄꯥꯗ ꯌꯥꯝ ꯉꯥꯡꯂꯛꯀꯅꯨ ꯃꯤꯒꯤ ꯃꯌꯨꯝꯗꯒꯤ ꯑꯔꯦꯝ ꯑꯄꯥ ꯆꯥꯕ ꯄꯥꯝꯕ ꯏꯃꯨꯡꯗꯣ ꯉꯥ ꯆꯥꯕꯗ ꯃꯔꯨ ꯄꯜꯂꯣ ꯑꯩꯈꯣꯏ ꯏꯃꯥꯁꯦ ꯉꯥꯎꯔꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯔꯤꯅꯦ ꯀꯔꯤꯒꯤ ꯉꯥꯎꯕ ꯍꯥ ꯅꯪꯅ ꯃꯥꯡꯂꯨꯔꯤꯕꯗꯣ ꯍꯦꯟꯖꯥꯡꯗꯣ ꯍꯨꯔꯥꯜꯂꯒ ꯄꯤꯌꯨꯔꯤꯕ ꯅꯠꯇ꯭ꯔꯣ ꯍꯥ ꯅꯈꯣꯏꯁꯦ ꯍꯨꯔꯥꯟꯕ ꯌꯥꯝ ꯍꯩꯕ ꯅꯔꯝꯆꯠ ꯑꯃ ꯆꯠꯂꯤꯌꯦ ꯏꯕꯦꯝꯃ ꯐꯔꯕꯅꯤ ꯏꯃꯥ ꯍꯌꯦꯡ ꯊꯕꯛ ꯋꯥꯅ ꯁꯨꯗꯣꯏ ꯁꯔꯨꯛ ꯍꯨꯔꯥꯜꯂꯒ ꯁꯦꯜ パꯏꯅꯕ ꯅꯨꯡꯉꯥꯏꯅ ꯐꯝꯗꯨꯅ ꯆꯥꯅꯕ ꯍꯣꯏ ꯍꯨꯔꯥꯜꯂꯨ ꯃꯤꯅ ꯐꯥꯔꯒ ꯅꯈꯣꯡ ꯅꯈꯨꯠ ꯊꯨꯗꯦꯔꯛꯑꯕꯁꯨꯅꯦ ꯅꯨꯡꯉꯥꯏꯅ ꯐꯝꯗꯨꯅ ꯑꯗꯨꯝ ꯂꯩꯌꯨ ꯀꯔꯤꯅꯣꯅꯦ ꯉꯁꯥꯏꯗꯒꯤ ꯆꯥꯛ ꯂꯣꯏꯁꯤꯜꯂꯣ ꯍꯥꯏꯅꯤꯅꯦ ꯆꯠꯈ꯭ꯔꯒ ꯁ꯭ꯋꯥꯏꯁꯤꯗ ꯍꯧꯗꯣꯡ ꯆꯤꯛꯅꯕꯗꯧꯅ ꯑꯃꯨꯛ ꯆꯤꯛꯅꯗꯨꯅ ꯂꯩꯔꯤꯕꯁꯤꯅ ꯃꯈꯣꯏ ꯃꯄꯥ ꯅꯆꯥꯅꯨꯄꯤ ꯇꯧ ꯉꯝꯕꯤꯁꯤꯅ ꯌꯨꯝꯂꯣꯟꯅꯕꯒꯤ ꯅꯨꯡꯁꯤꯗꯕ ꯏꯃꯨꯡꯁꯤꯗ ꯍꯦꯟꯖꯥꯡ ꯂꯥꯟꯗꯨꯅ ꯂꯩꯔꯝꯃꯤꯕ ꯈꯪꯕꯤꯔꯕ꯭ꯔꯥ ꯂꯥꯟꯖꯁꯅꯨ ꯀꯩꯗꯧꯔꯒꯦ ꯅꯨꯡꯁꯤꯅꯗꯗꯨꯅ ꯂꯩꯒꯗꯕꯒꯤ ꯁꯔꯨꯛꯄꯨꯗꯤ ꯅꯨꯡꯁꯤꯅꯕꯗꯨꯅ ꯐꯠꯇ꯭ꯔꯕ ꯃꯈꯣꯏ ꯃꯄꯥꯁꯤꯁꯨꯅꯦ ꯃꯆꯥꯅꯨꯄꯤꯁꯤꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯕꯅꯤ ꯃꯤꯅ ꯈꯖꯤꯛꯇꯪ ꯍꯥꯏꯕꯗ ꯀꯔꯤꯃꯇ ꯍꯦꯛ ꯈꯪꯉꯣꯏꯕ ꯏꯃꯥ ꯄꯨꯛ ꯐꯠꯇꯕ ꯃꯤꯒꯤ ꯃꯤꯆꯪ ꯂꯩꯇꯕꯅꯤꯀꯣ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅꯤ ꯁꯈꯤꯗꯣ ꯉꯁꯤꯁꯨ ꯀꯩꯊꯦꯜꯗ ꯄꯣꯠ ꯌꯣꯜꯂꯨꯔꯒ ꯀꯨꯝꯂꯛꯂꯝꯃꯤ ꯅꯨꯄꯤ ꯑꯃꯅ ꯏꯆꯦ ꯌꯨꯝꯗ ꯀꯨꯝꯃꯗꯣꯏꯔꯣ ꯍꯣꯏ ꯀꯨꯝꯂꯒꯦ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯑꯕꯅꯤ ꯅꯪꯁꯨ ꯍꯜꯂꯗꯣꯏꯔꯣ ꯍꯣꯏ ꯏꯆꯦ ꯑꯩꯁꯦ ꯏꯆꯦꯒꯁꯨ ꯋꯥꯔꯤ ꯑꯃ ꯁꯥꯟꯅꯅꯤꯡꯂꯤꯕꯁꯦ ꯀꯨꯏꯔꯕꯅꯤ ꯀꯔꯤ ꯋꯥꯔꯤꯅꯣꯅꯦ ꯏꯕꯦꯝꯃ ꯑꯩꯒ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯏꯆꯦ ꯑꯃ ꯊꯪꯅꯕ ꯈꯨꯟꯗ ꯂꯩꯌꯦ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯥ ꯃꯔꯝ ꯃꯣꯛꯈ꯭ꯔꯕ ꯁꯨꯕ ꯅꯣꯝꯕꯁꯨ ꯌꯥꯝꯅ ꯀꯟꯕ ꯑꯃ ꯂꯩ ꯏꯆꯦ ꯏꯆꯥ ꯅꯨꯄꯥꯗꯨꯗ ꯊꯣꯏꯅꯨꯁꯦ ꯄꯤꯈ꯭ꯔꯁꯤꯗꯅ ꯅꯨꯄꯥ ꯃꯆꯥꯗꯨꯅꯕꯨ ꯐꯔꯕꯗꯤ ꯈꯟꯅꯕ ꯌꯥꯏꯅꯤ ꯑꯗꯨꯗ ꯏꯆꯥ ꯅꯨꯄꯤꯅꯤꯅ ꯇꯧꯔꯤꯕꯁꯤꯅ ꯌꯥꯔꯛꯀꯗ꯭ꯔꯥ ꯌꯥꯔꯛꯑꯣꯏꯗ꯭ꯔꯥ ꯈꯪꯗꯕꯒꯤ ꯋꯥꯅꯤ ꯏꯆꯦ ꯑꯗꯨꯒꯤꯕꯨ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯊꯦꯝꯂꯒ ꯂꯣꯏꯔꯦꯗꯅ ꯑꯐꯕ ꯃꯤ ꯍꯥꯏꯕꯁꯦ ꯄꯥꯛ ꯍꯦꯛꯇ ꯂꯥꯛꯄ ꯅꯠꯇꯦꯀꯣ ꯍꯣꯏ ꯏꯕꯦꯝꯃ
ꯑꯩꯅꯦ ꯑꯩꯈꯣꯏ ꯃꯄꯥꯒꯁꯨ ꯑꯃꯨꯛꯇ ꯇꯥꯟꯅꯔꯛꯈꯤꯒꯦꯀꯣ ꯑꯗꯨꯒ ꯑꯃꯨꯛ ꯄꯥꯎ ꯐꯥꯎꯅꯔꯁꯤ ꯑꯁꯨꯝꯅ ꯍꯥꯏꯔꯝꯗꯨꯅ ꯁꯈꯤꯁꯨ ꯍꯜꯂꯛꯂꯝꯃꯤ ꯃꯌꯨꯝ ꯌꯧꯔꯛꯇꯨꯅ ꯌꯦꯅꯈꯥꯗꯣ ꯅꯥꯄꯤ ꯌꯥꯝꯅ ꯁꯣꯡꯖꯤꯜꯂꯦ ꯍꯥꯏꯅ ꯁꯦꯡꯗꯣꯛꯂꯝꯃꯤ ꯇꯥꯟꯖꯥꯗꯨꯗ ꯁꯥꯐꯕꯅ ꯊꯣꯏꯅꯣ ꯍꯣ ꯅꯨꯡꯁꯤꯕꯤ ꯉꯁꯤꯗꯤ ꯃꯔꯝ ꯌꯥꯝꯅ ꯃꯣꯛꯏꯀꯣ ꯅꯥꯄꯤꯒ ꯁꯦꯡꯂꯗꯅ ꯑꯩꯈꯣꯏ ꯑꯅꯤ ꯍꯦꯛ ꯎꯅꯕ ꯊꯣꯛꯂꯛꯄꯗꯣ ꯅꯥꯄꯤ ꯁꯣꯡꯕꯗꯨꯗ ꯀꯤꯔꯕ ꯅꯣꯏ ꯅꯥꯄꯥꯒꯤ ꯅꯨꯡꯁꯤꯕꯤꯔꯣ ꯑꯩꯁꯦ ꯍꯥ ꯌꯦꯅꯈꯥ ꯂꯨꯈꯥꯗ ꯂꯨꯝꯗꯨꯅ ꯂꯩꯕ ꯍꯩ ꯂꯩꯀꯥꯏ ꯂꯥꯂꯨꯝꯕ ꯅꯃꯥ ꯅꯄꯥꯅꯒ ꯑꯃꯠꯇ ꯋꯥꯔꯛꯇ꯭ꯔꯣ ꯅꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛꯇꯣ ꯐꯠꯇꯦ ꯀꯥꯁꯦ ꯑꯃꯠꯇ ꯇꯥꯛꯄꯤꯗ꯭ꯔꯣ ꯍꯥ ꯑꯦ ꯂꯩꯔꯝꯗ꯭ꯔꯦꯅꯦꯍꯦ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯈꯅꯥꯎ ꯀꯣꯡꯒꯣꯜ ꯀꯥꯈꯩ ꯉꯥꯡꯂꯤꯕꯁꯤꯅ ꯀꯅꯥꯅ ꯇꯥꯔꯤꯕ ꯑꯁꯨꯛ ꯁꯥꯎꯅꯤꯡꯕꯁꯤꯕꯨ ꯅꯥꯄꯤꯒ ꯐꯥꯂꯣꯏꯗꯍꯦ ꯁꯥꯐꯕꯗꯨ ꯁꯣꯝꯗ ꯊꯣꯡꯒꯥꯜꯗ ꯅꯣꯛꯅꯣꯛꯇꯨꯅ ꯊꯣꯛꯂꯛꯏ ꯁꯤꯔꯝꯗꯣꯏꯕ ꯈꯖꯤꯛꯇ ꯍꯦꯡꯉꯥꯏꯗ ꯑꯁ ꯆꯣꯞꯄꯤꯍꯦ ꯉꯁꯤꯗꯤ ꯏꯅꯦꯝꯕꯣꯛꯀꯤ ꯃꯃꯥꯡꯗ ꯊꯣꯏꯅꯣ ꯊꯣꯛꯂꯛꯎ ꯂꯥꯎ ꯀꯅꯥ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯏꯃꯥ ꯑꯗꯨ ꯀꯟꯅ ꯀꯧꯔꯤꯕꯗꯨꯕꯣ ꯀꯅꯥ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯀꯥꯏꯅꯒ ꯍꯩ ꯅꯪꯒꯤ ꯃꯁꯤꯒꯤ ꯌꯨꯝꯊꯪꯅꯕꯒꯤ ꯅꯨꯄꯥ ꯑꯁꯤ ꯃꯥꯅ ꯉꯝꯂꯤꯕꯕꯨ ꯑꯩꯉꯣꯟꯗꯕꯨ ꯊꯣꯏꯅꯨ ꯅꯨꯡꯁꯤꯕꯤ ꯀꯥꯏꯅꯒ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯕꯗꯤ ꯃꯥ ꯃꯃꯤꯠꯇꯨ ꯎꯗꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ ꯀꯩꯅꯣ ꯃꯗꯨꯒꯤ ꯁꯥꯐꯕ ꯍꯥꯏꯕ ꯅꯨꯄꯥꯗꯨꯕꯨ ꯃꯃꯤꯠꯀꯗꯣ ꯑꯃꯠꯇ ꯎꯗ꯭ꯔꯕꯖꯥꯠꯂꯣ ꯌꯥꯝ ꯅꯣꯛꯅꯤꯡꯉꯦ ꯍꯩ ꯅꯣꯛꯇꯨꯅ ꯂꯩꯒꯅꯨ ꯏꯃꯥꯅꯅꯦ ꯅꯪ ꯅꯨꯄꯥ ꯑꯃꯗ ꯊꯥꯖꯅꯕ ꯋꯥ ꯂꯣꯏꯁꯤꯟꯅꯈ꯭ꯔꯗꯧꯕꯅꯤ ꯂꯥꯡꯐꯥꯡ ꯇꯧꯕꯒ ꯌꯥꯔꯣꯏꯀꯣ ꯅꯪꯒꯤ ꯌꯨꯝꯊꯪꯅꯕꯒꯤ ꯅꯨꯄꯥ ꯑꯁꯤꯗ ꯂꯩꯕꯅꯅꯦ ꯅꯪ ꯀꯩꯁꯨ ꯅꯨꯡꯉꯥꯏꯕ ꯐꯪꯂꯣꯏ ꯑꯦ ꯀꯩꯅꯣ ꯍꯥꯏꯁꯤꯕ ꯏꯃꯥ ꯑꯗꯨꯒꯨꯝꯕ ꯁꯣꯅꯣ ꯁꯨꯕꯒꯤ ꯊꯕꯛꯇꯣ ꯇꯧꯔꯛꯀꯅꯨꯀꯣ ꯑꯩ ꯀꯣꯛ ꯆꯦꯟꯊꯣꯛꯆꯈꯤꯖꯅꯤ ꯑꯗꯨ ꯑꯗꯥ ꯈꯪꯗꯦ ꯏꯃꯥꯕꯨꯅꯦ ꯆꯥꯎꯍꯟꯒꯦ ꯈꯟꯒꯅꯨꯀꯣ ꯁꯤꯟꯕꯤꯌꯣ ꯃꯈꯥ ꯇꯥꯅ ꯆꯣꯞꯅꯤꯡꯉꯛꯑꯕꯗꯤ ꯏꯃꯥ ꯑꯍꯜ ꯊꯪꯗꯨꯗ ꯅꯪ ꯇꯥꯟꯖꯥꯗꯨꯗ ꯊꯣꯏꯅꯨꯒꯤ ꯃꯄꯥ ꯄꯨꯛꯆꯥꯎꯁꯨ ꯆꯪꯂꯛꯂꯝꯃꯤ ꯀꯩꯗꯧꯔꯤ ꯃꯃꯥ ꯅꯪꯅ ꯑꯃꯨꯛ ꯁꯥꯎꯗꯨꯅ ꯂꯩꯔꯝꯂꯤꯕꯁꯤꯅ ꯃꯄꯥ ꯑꯩꯅ ꯉꯔꯥꯡ ꯀꯩꯊꯦꯜ ꯀꯨꯝꯂꯛꯄꯗ ꯂꯂꯤꯇꯥꯗꯨ ꯈꯪꯉꯤꯗꯅ ꯃꯥꯒ ꯊꯦꯡꯅꯕ ꯑꯗꯨꯗ ꯊꯪꯅꯕ ꯈꯨꯜꯗ ꯃꯥꯒꯤ ꯃꯆꯦ ꯑꯃ ꯂꯩ ꯍꯥꯏ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯥꯗꯣ ꯃꯔꯝ ꯌꯥꯝꯅ ꯃꯣꯛꯏ ꯁꯨꯕ ꯅꯣꯝꯕꯁꯦ ꯌꯥꯝꯅ ꯀꯜꯂꯤ ꯍꯥꯏ ꯑꯗꯨꯗ ꯄꯤꯔꯁꯤꯔꯥ ꯍꯥꯏꯅ ꯂꯂꯤꯇꯥꯅ ꯍꯧꯗꯣꯛꯂꯝꯂꯤꯕꯅꯤ ꯍꯥ ꯅꯆꯥꯅꯨꯄꯤꯁꯤꯕꯨ ꯃꯁꯥꯒꯤ ꯑꯄꯥꯝꯕꯒ ꯂꯩꯖꯗꯦ ꯍꯥꯏꯕ꯭ꯔꯅꯦ ꯃꯃꯥ ꯅꯪꯅ ꯍꯥꯏꯕꯗ ꯃꯥꯕꯨ ꯌꯨꯝꯊꯪꯅꯕꯒꯤ ꯁꯥꯐꯕꯒ ꯃꯔꯤ ꯂꯩꯅꯕꯒꯨꯝ ꯇꯧꯏ ꯀꯥꯏꯅꯒ ꯍꯥꯏꯈꯤꯕꯗꯥꯏꯅꯦ ꯆꯨꯝꯃꯤ ꯕꯥꯕꯥ ꯑꯩꯗꯤ ꯁꯥꯐꯕꯒ ꯅꯨꯡꯁꯤꯅꯖꯕꯅꯤ ꯅꯪ ꯆꯪꯈ꯭ꯔꯣ ꯆꯠꯂꯨ ꯅꯪꯅ ꯅꯨꯡꯁꯤꯅꯔꯤꯕ ꯃꯤꯗꯣ ꯑꯩꯅ ꯌꯥꯗꯦ ꯍꯥꯏꯔꯦꯗꯅ ꯃꯃꯥ ꯃꯄꯥ ꯑꯃꯠꯇꯅ ꯃꯆꯥꯒꯤ ꯐꯠꯇꯅꯕ ꯁꯤꯟꯗꯕꯅꯤ ꯍꯥꯏꯕꯁꯦ ꯅꯪꯁꯨ ꯀꯥꯎꯒꯅꯨꯀꯣ ꯏꯃꯥꯅ ꯂꯩꯇꯕ ꯌꯥꯔꯣꯏ ꯍꯥꯏꯔꯒꯅ ꯏꯃꯥ ꯑꯣꯏꯅ ꯍꯦꯛ ꯂꯩꯕꯤꯔꯣ ꯑꯩꯗꯤ ꯁꯥꯐꯕꯗ ꯆꯦꯟꯈ꯭ꯔꯅꯤ ꯁꯤ ꯍꯥꯏꯔꯝꯗꯨꯅ ꯊꯣꯏꯅꯨꯁꯨ ꯆꯪꯈꯤꯔꯝꯃꯤ ꯁꯈꯤ ꯃꯥꯒꯤ ꯋꯥꯗꯣ ꯃꯆꯥꯅꯨꯄꯤꯅ ꯁꯨꯛꯌꯥ ꯌꯥꯗꯕ ꯑꯗꯨꯗ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯁꯈꯤꯗꯨ ꯀꯩꯊꯦꯜꯗ ꯄꯣꯠ ꯌꯣꯟꯕ ꯊꯣꯛꯂꯛꯂꯝꯃꯤ ꯁꯥꯐꯕꯒꯤ ꯃꯃꯥꯂꯇꯥꯁꯨ ꯀꯩꯊꯦꯜꯗ ꯄꯣꯠ ꯌꯣꯟꯕ ꯊꯣꯛꯂꯛꯂꯝꯃꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯄꯣꯠꯐꯝ ꯃꯅꯥꯛꯇ ꯅꯨꯄꯤ ꯑꯃꯅ ꯂꯦꯞꯇꯨꯅ ꯃꯈꯣꯏꯅ ꯌꯣꯜꯂꯤꯕ ꯄꯣꯠꯁꯤꯡ ꯑꯗꯨ ꯌꯦꯡꯂꯝꯃꯤ ꯁꯈꯤꯅ ꯏꯕꯦꯝꯃ ꯀꯩ ꯂꯩꯒꯦ ꯍꯥꯏꯕꯅꯣ ꯏꯅꯦꯒꯤꯁꯤꯗ ꯌꯦꯡꯂꯨ ꯂꯥꯎꯅꯦ ꯂꯇꯥꯅ ꯕꯦꯝꯃ ꯁꯧꯒ꯭ꯔꯤ ꯂꯩꯒꯦ ꯍꯥꯏꯔꯤꯔꯣ ꯑꯩꯒꯤꯁꯤ ꯑꯣꯏꯅ ꯂꯩꯌꯨꯅꯦ ꯍꯧꯖꯤꯛꯇ ꯏꯪꯈꯣꯜꯗꯒꯤꯅꯦ ꯍꯦꯛꯂꯛꯄꯗ ꯉꯥꯏꯔꯤꯕꯅꯤꯅꯦ ꯁꯈꯤꯅ ꯀꯌꯥꯒꯤ ꯇꯝꯃꯛꯑꯣ ꯍꯥꯏꯕꯅꯣ ꯂꯇꯥꯅ ꯁꯧꯒ꯭ꯔꯤ ꯅꯠꯇꯕ ꯑꯇꯩ ꯑꯇꯣꯞꯄ ꯀꯩꯀꯩꯗꯤ ꯌꯦꯡꯒꯦ ꯍꯥꯏꯕꯅꯣ ꯁꯈꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯍꯦ ꯅꯨꯄꯤ ꯅꯪꯅ ꯀꯩꯒꯤꯅꯣ ꯑꯩꯉꯣꯟꯗꯒꯤ ꯂꯩꯌꯨ ꯍꯥꯏꯕ ꯅꯨꯄꯤꯁꯤꯗ ꯅꯪꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏꯗꯤ ꯀꯩꯅꯣ ꯑꯩꯁꯨ ꯑꯩꯅ ꯄꯨꯔꯛꯂꯤꯕꯁꯤꯡꯁꯦ ꯑꯉꯥꯡꯁꯤꯗ ꯂꯩꯌꯨ ꯍꯥꯏꯖꯕꯅꯤ ꯀꯩꯅꯣ ꯄꯣꯠ ꯂꯩꯕ ꯂꯥꯛꯂꯤꯕ ꯅꯨꯄꯤ ꯑꯗꯨꯅ ꯑꯦ ꯃꯇꯥ ꯑꯃꯅꯤꯅꯦ ꯁꯤꯒꯤ ꯅꯨꯄꯤ ꯑꯅꯤꯁꯤꯗꯤ ꯍꯣ ꯏꯅꯦ ꯑꯅꯤ ꯑꯩꯗꯤ ꯄꯣꯠ ꯂꯩꯕ ꯂꯥꯛꯄ ꯅꯠꯇꯤꯌꯦ ꯁꯦꯟꯗꯣꯏ ꯈꯣꯝꯕ ꯂꯥꯛꯄꯅꯤ ꯁꯤ ꯍꯥꯏꯔꯝꯃꯒ ꯆꯠꯈ꯭ꯔꯦ ꯂꯇꯥꯒ ꯁꯈꯤꯒꯗꯤ ꯃꯆꯤꯟꯗ ꯁꯨꯝ ꯈꯠꯅꯔꯝꯕꯗꯒꯤ ꯃꯈꯨꯠ ꯌꯥꯎꯅꯔꯛꯇꯨꯅ ꯃꯁꯝ ꯐꯣꯏꯗꯠꯅꯔꯛꯂꯝꯃꯤ ꯀꯩꯊꯦꯜ ꯊꯣꯝꯕꯤ ꯃꯌꯥꯝ ꯆꯪꯗꯨꯅ ꯈꯥꯝꯕꯗꯒꯤ ꯃꯌꯨꯝꯗ ꯆꯪꯅꯔꯛꯂꯝꯃꯤ ꯂꯇꯥꯅ ꯀꯩꯁꯨ ꯂꯩꯇꯕꯤ ꯃꯥꯒꯨꯝꯕꯅ ꯀꯩꯁꯨ ꯑꯩꯉꯣꯟꯗꯒ ꯍꯧꯗꯅ ꯎꯁꯤꯠꯇꯕꯒꯁꯨ ꯁꯥꯔꯤꯅꯦ ꯏꯆꯟꯅ ꯀꯩꯗꯧꯔꯤ ꯏꯃꯥ ꯑꯁꯨꯛ ꯁꯥꯎꯅ ꯍꯜꯂꯛꯑꯗꯤ ꯃꯁꯤꯒꯤ ꯊꯪꯅꯕꯗ ꯂꯩꯔꯤꯕ ꯍꯤꯡꯆꯥꯕꯤꯁꯦ ꯃꯁꯤꯒꯅꯦ ꯀꯩꯊꯦꯜꯗ ꯁꯝ ꯐꯣꯏꯗꯠꯅꯔꯤꯕꯅꯤ ꯇꯧꯔꯅꯤ ꯅꯪꯗꯤ ꯏꯃꯥ ꯅꯪꯅ ꯍꯦꯛ ꯆꯠꯈꯤꯕ ꯃꯐꯝ ꯈꯨꯗꯤꯡ ꯃꯤ ꯍꯦꯛꯇ ꯈꯟꯅꯔꯒ ꯍꯜꯂꯛꯏꯁꯤꯕꯨ ꯀꯩꯒꯤꯅꯣꯕ ꯃꯤꯅ ꯍꯧꯔꯛꯑꯗꯤ ꯈꯠꯅꯕ ꯇꯥꯕ ꯀꯣ ꯌꯥꯝꯅꯅꯦ ꯏꯅꯦꯕꯣꯛ ꯁꯥꯔꯒ ꯋꯥ ꯉꯥꯡꯒꯅꯨ ꯑꯩꯉꯣꯟꯗ
ꯅꯪꯉꯣꯟꯗ ꯑꯣꯏꯅ ꯂꯣꯏꯅ ꯇꯥꯏꯅꯔꯛꯀꯅꯤ ꯅꯕꯨꯡ ꯋꯥꯔꯛꯄꯗ ꯌꯥꯗꯕꯗꯨ ꯀꯔꯥꯏꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ ꯑꯗꯨꯒꯤ ꯅꯋꯣꯡꯗꯨꯗꯤ ꯑꯗꯨꯝ ꯈꯠꯅꯕ ꯇꯥꯕ ꯑꯩ ꯈꯪꯉꯦ ꯍꯦꯛ ꯈꯠꯅꯔꯤꯕꯁꯤꯡꯁꯦ ꯏꯃꯥꯅ ꯂꯣꯏꯅ ꯍꯧꯔꯝꯒꯅꯤ ꯇꯥꯆꯧꯒ ꯈꯪꯗꯦ ꯑꯃꯇ ꯑꯩ ꯉꯁꯥꯏ ꯆꯥꯛ ꯍꯦꯛ ꯇꯣꯛꯄꯗꯒꯤ ꯊꯣꯛꯈꯤꯕꯅꯤ ꯁꯣꯝꯗꯁꯨ ꯊꯣꯏꯅꯨꯒ ꯁꯥꯐꯕꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯔꯤ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯗꯤ ꯅꯣꯏ ꯅꯃꯥꯗꯨꯕꯨ ꯉꯥꯎꯕ꯭ꯔꯕ ꯃꯁꯥꯅꯁꯨ ꯌꯥꯗꯅ ꯃꯆꯥꯅꯨꯄꯤꯁꯤꯕꯨ ꯅꯨꯄꯥ ꯑꯃꯗ ꯊꯥꯖꯅꯕ ꯍꯦꯛꯇ ꯁꯤꯜꯂꯦ ꯍꯥꯏꯁꯤꯕꯨ ꯑꯩꯈꯣꯏ ꯏꯃꯥꯅ ꯈꯜꯂꯤꯁꯤꯁꯨꯅꯦ ꯑꯩꯅ ꯍꯌꯦꯡ ꯅꯈꯣꯏꯗ ꯂꯩꯔꯀꯥꯟꯗ ꯅꯣꯏ ꯅꯃꯥꯅ ꯑꯩꯕꯨ ꯂꯨꯅ ꯇꯧꯕꯤꯔꯣꯏ ꯑꯗꯨ ꯈꯪꯕꯒꯤꯅꯤ ꯑꯦ ꯅꯪꯕꯨ ꯑꯩꯈꯣꯏ ꯏꯃꯥꯒ ꯂꯩꯒꯦ ꯍꯥꯏꯔꯣ ꯑꯩꯒ ꯂꯩꯗꯧ ꯅꯠꯇ꯭ꯔꯣ ꯁꯥꯐꯕ ꯑꯩꯈꯣꯏ ꯑꯅꯤ ꯉꯁꯤ ꯆꯦꯜꯂꯁꯦ ꯅꯠꯇ꯭ꯔꯗꯤ ꯏꯃꯥꯅ ꯁꯤꯜꯂꯤꯕꯗꯨꯅ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯑꯕꯗꯤ ꯁꯣꯏꯗꯅ ꯐꯔꯛ ꯇꯥꯅꯔꯛꯑꯅꯤ ꯊꯣꯏꯅꯨꯗ ꯁꯥꯐꯕꯗ ꯆꯦꯟꯈꯤꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅꯤ ꯁꯈꯤ ꯑꯃꯗꯤ ꯂꯇꯥꯁꯨ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ ꯁꯥꯐꯕꯒꯤ ꯃꯃꯥꯟꯅꯕ ꯑꯃꯅ ꯂꯇꯥꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯏꯅꯦ ꯏꯆꯟ ꯀꯅꯥꯝꯇ ꯂꯩꯇꯕ꯭ꯔꯣ ꯀꯔꯤ ꯂꯩꯔꯦ ꯏꯕꯨꯡꯉꯣ ꯏꯅꯦ ꯑꯩꯈꯣꯏ ꯏꯇꯥꯎ ꯁꯥꯐꯕꯗꯣ ꯉꯔꯥꯡ ꯑꯩꯒꯤꯗ ꯂꯩꯔꯦ ꯃꯥꯗꯣ ꯊꯣꯏꯅꯨꯒ ꯄꯨꯟꯅ ꯀꯔꯤ ꯅꯪꯒꯤꯁꯦ ꯑꯩꯕꯨ ꯎꯁꯤꯠꯇꯗꯨꯅ ꯄꯥꯎ ꯑꯗꯨ ꯇꯝꯕ ꯂꯥꯛꯂꯤꯕ꯭ꯔꯥ ꯍꯥ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ ꯃꯥꯗꯣ ꯑꯩꯅ ꯁꯤꯈ꯭ꯔꯦ ꯍꯥꯏꯅ ꯈꯜꯂꯕꯅꯤ ꯃꯥ ꯑꯩꯒꯤ ꯏꯆꯥ ꯅꯠꯇꯦ ꯀꯩꯅꯣ ꯏꯃꯥ ꯅꯪꯅ ꯍꯥꯏꯗꯨꯕꯣ ꯇꯥꯆꯧꯗꯣ ꯌꯨꯝꯁꯤꯗ ꯍꯜꯂꯛꯇ꯭ꯔꯕꯗꯤ ꯀꯥꯏꯗ ꯆꯠꯇꯣꯏꯅꯣ ꯀꯩꯅꯣꯅꯦ ꯉꯥꯎꯔꯕꯣ ꯍꯦ ꯑꯉꯥꯡ ꯅꯪ ꯋꯥ ꯉꯥꯡꯀꯅꯨ ꯑꯩꯒꯤ ꯆꯤꯟꯊꯛꯇꯅꯦ ꯈꯨꯝꯂꯛꯀꯅꯨ ꯅꯪ ꯑꯃꯁꯨ ꯑꯍꯟ ꯐꯠꯇꯦ ꯐꯔꯣꯏꯌꯦ ꯑꯃꯨꯛ ꯍꯟꯅ ꯃꯥ ꯌꯨꯝꯁꯤꯗ ꯈꯣꯡꯒꯣꯜ ꯇꯥꯔꯛꯄ ꯌꯥꯔꯣꯏ ꯍꯥꯏꯌꯨ ꯑꯩꯕꯨ ꯁꯤꯡꯅꯕ ꯃꯄꯨꯟꯁꯤꯗꯣ ꯀꯌꯥꯝ ꯅꯨꯡꯉꯥꯏꯅ ꯍꯤꯡꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯒꯦ ꯊꯣꯏꯕꯁꯨ ꯎꯄꯥꯏ ꯂꯩꯇꯅ ꯊꯣꯛꯂꯛꯂꯝꯃꯤ ꯁꯈꯤꯒ ꯄꯨꯛꯆꯥꯎꯒꯁꯨ ꯂꯇꯥꯅ ꯉꯥꯡꯂꯤꯕ ꯃꯌꯥꯝꯗꯨ ꯇꯥꯔꯤꯕꯅꯤ ꯃꯈꯣꯏ ꯑꯅꯤ ꯊꯣꯡꯒꯥꯜꯗ ꯊꯣꯛꯂꯛꯇꯨꯅ ꯊꯣꯏꯕꯕꯨ ꯀꯧꯔꯛꯑꯝꯃꯤ ꯊꯣꯏꯕ ꯅꯪ ꯉꯥꯏꯈꯣ ꯑꯩ ꯋꯥ ꯍꯥꯏꯒꯦ ꯑꯁ ꯑꯃ ꯑꯃꯨꯛ ꯊꯦꯡꯅꯔꯤꯅꯦ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯣ ꯑꯩꯕꯣ ꯑꯩ ꯀꯔꯤ ꯅꯨꯡꯒꯤ ꯂꯥꯛꯆꯔꯨꯕꯅꯣ ꯍꯥꯏꯕꯗꯣ ꯍꯦꯛ ꯌꯧꯏ ꯍꯦꯛꯑꯣꯏꯕ ꯀꯩ ꯍꯥꯏꯒꯦꯅꯦ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯒꯤ ꯃꯃꯥꯅ ꯀꯩ ꯍꯥꯏꯔꯛꯏ ꯑꯩꯉꯣꯟꯗ ꯁꯦꯡꯅ ꯇꯝꯃꯨ ꯏꯅꯦ ꯂꯇꯥꯁꯨ ꯉꯥꯏꯍꯥꯛ ꯁꯥꯎꯕꯒꯤ ꯁꯨꯝ ꯍꯥꯏꯕ ꯑꯣꯏꯔꯝꯒꯅꯤꯗ ꯁꯥꯐꯕꯒ ꯊꯣꯏꯅꯨꯒ ꯌꯨꯝꯗ ꯆꯪꯂꯛꯄ ꯌꯥꯔꯣꯏ ꯍꯥꯏꯔꯁꯨ ꯍꯥꯏꯔꯦ ꯏꯇꯥꯎ ꯁꯥꯐꯕꯅ ꯈꯔ ꯊꯦꯝꯕꯗ ꯑꯗꯨꯝ ꯌꯥꯔꯛꯀꯅꯤꯗ ꯐꯔꯦ ꯃꯥꯅ ꯑꯩꯈꯣꯏꯕꯨ ꯎꯁꯤꯠꯇꯕ ꯌꯥꯕ꯭ꯔꯣ ꯑꯩꯒꯤ ꯏꯆꯥꯕꯨ ꯃꯃꯜ ꯂꯩꯇꯅ ꯈꯟꯕ ꯌꯥꯕ꯭ꯔꯣ ꯁꯥꯐꯕꯒ ꯊꯣꯏꯅꯨꯒꯕꯨꯅꯦ ꯑꯩꯒꯤꯗ ꯂꯩꯍꯟꯒꯅꯤ ꯑꯩꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯏꯆꯥ ꯁꯛꯅ ꯅꯥꯎꯀꯣꯟꯗꯨꯅ ꯊꯝꯒꯅꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯁꯥꯐꯕ ꯑꯃꯗꯤ ꯊꯣꯏꯅꯨ ꯁꯈꯤꯒ ꯄꯨꯛꯆꯥꯎꯒꯅ ꯃꯆꯥ ꯁꯛꯅ ꯀꯣꯟꯕꯤꯔꯝꯃꯤ ꯂꯇꯥꯗꯤ ꯍꯦꯟꯅ ꯑꯁꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯏꯆꯟꯅ ꯏꯃꯥ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯅꯪꯒꯤ ꯏꯁꯧꯗ ꯑꯩꯁꯦ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ ꯑꯩ ꯀꯩ ꯇꯧ ꯍꯥꯏꯕꯅꯣ ꯅꯋꯥ ꯅꯥꯏꯒ꯭ꯔꯣ ꯅꯪꯁꯨꯅꯦ ꯅꯋꯥꯗꯣ ꯅꯥꯏꯒ꯭ꯔꯣ ꯑꯩꯕꯨ ꯍꯨꯟꯗꯣꯛꯑꯝꯃꯒ ꯅꯋꯥ ꯅꯥꯏꯒ꯭ꯔꯣ ꯑꯃꯗꯨꯁꯨ ꯃꯃꯥ ꯑꯩꯕꯨ ꯊꯅꯝꯃꯒ ꯌꯦꯛꯅꯕꯒ ꯅꯨꯡꯉꯥꯏꯅ ꯅꯣꯛꯇꯨꯅ ꯂꯩꯈ꯭ꯔꯦꯗꯅ ꯅꯪꯁꯨ ꯆꯠꯈ꯭ꯔꯣ ꯑꯗꯨꯗꯤ ꯊꯥꯗꯣꯛꯑꯝꯅꯕ ꯏꯃꯥꯅ ꯁꯤꯟꯖꯕꯅꯤ ꯀꯩꯅꯣ ꯅꯍꯥꯟꯅ ꯇꯥꯆꯧꯅ ꯏꯅꯝꯃ ꯄꯨꯔꯛꯄꯗꯨꯗ ꯍꯔꯥꯎ ꯍꯔꯥꯎꯅ ꯇꯧꯕꯤꯔꯝꯃꯕꯗꯤ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯁꯦ ꯉꯁꯤ ꯅꯣꯛꯇꯨꯅ ꯂꯩꯔꯣꯏꯗ꯭ꯔꯣ ꯀꯅꯥꯒꯤ ꯏꯅꯝꯃ ꯍꯥ ꯀꯅꯥꯒꯤ ꯏꯅꯝꯃꯅꯣꯕ ꯅꯪꯁꯨ ꯅꯨꯡꯉꯥꯏꯕ ꯌꯥꯝꯅ ꯄꯥꯝꯂꯕꯗꯤ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯆꯠꯈ꯭ꯔꯣ ꯂꯩꯈ꯭ꯔꯣ ꯑꯩꯕꯨꯗꯤ ꯆꯠꯂꯅꯤꯌꯦ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯅꯠꯇ꯭ꯔꯕꯁꯨ ꯅꯨꯄꯥ ꯃꯌꯨꯝꯗ ꯃꯇꯝꯗꯨꯗꯅꯦ ꯈꯪꯉꯛꯀꯅꯤ ꯏꯃꯥꯅ ꯑꯗꯨꯛ ꯌꯥꯝ ꯐꯠꯇꯕ ꯅꯆꯥ ꯐꯥꯎꯕ ꯅꯨꯡꯁꯤꯕ ꯉꯝꯗꯕ ꯅꯆꯥꯒꯤ ꯑꯄꯥꯝꯕꯁꯨ ꯈꯪꯗꯕ ꯅꯪꯕꯨ ꯃꯃꯥꯔꯣ ꯅꯪ ꯌꯥꯝ ꯈꯪꯉꯦꯅꯦ ꯍꯥ ꯅꯪ ꯌꯥꯝ ꯍꯩꯔꯦꯅꯦ ꯅꯪ ꯃꯉꯥꯏꯔꯦ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ ꯅꯪꯁꯨ ꯑꯄꯥꯏ ꯄꯣꯅ ꯊꯣꯝꯗ꯭ꯔꯤꯉꯩꯗ ꯆꯠꯂꯣ ꯏꯆꯟꯁꯨ ꯁꯥꯎꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯁꯣꯝꯗ ꯊꯣꯏꯅꯨꯒꯤ ꯌꯨꯝꯗꯅ ꯊꯣꯏꯅꯨꯅ ꯅꯨꯄꯥ ꯅꯪ ꯏꯃꯥꯅ ꯑꯃꯨꯛꯇ ꯉꯥ ꯁꯦꯝꯃꯨ ꯂꯥꯛꯑꯣ ꯍꯥꯏꯍꯧꯕꯅꯤ ꯊꯣꯏꯅꯨ ꯅꯪꯕꯨ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯕꯁꯤꯕꯨ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯏꯁ ꯑꯩꯅ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯩꯕꯁꯨ ꯅꯠꯇꯅ ꯅꯪꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯔꯒ ꯑꯗꯣ ꯅꯈꯣꯏ ꯏꯃꯥꯁꯦ ꯉꯍꯥꯜꯋꯥꯏꯗꯤ ꯁꯨꯡꯅꯨꯡ ꯍꯦꯛ ꯅꯨꯡꯁꯤꯗꯦ ꯍꯦꯛ ꯑꯣꯏꯕ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯐꯔꯒ ꯂꯩꯔꯝꯃꯦꯕꯣ ꯃꯌꯥ ꯅꯨꯄꯥꯒꯁꯦ ꯌꯥꯝ ꯂꯨꯅ ꯇꯧꯕꯤꯌꯦꯕ ꯑꯩꯈꯣꯏ ꯏꯃꯥꯗꯤ ꯑꯗꯨꯝ ꯐꯕꯅꯤ ꯏꯕꯨꯡꯉꯣ ꯐꯠꯇ꯭ꯔꯤꯗꯤꯅꯦ ꯅꯈꯣꯏ ꯅꯃꯥꯗꯨꯅꯦ ꯍꯧꯖꯤꯛꯁꯨ ꯎꯔꯦꯗꯅ ꯃꯆꯥꯅꯨꯄꯤꯁꯨ ꯅꯠꯇꯕ ꯅꯨꯄꯥ ꯅꯪꯕꯨ ꯌꯨꯝꯗ ꯁꯨꯛꯆꯪ ꯍꯦꯛ ꯆꯪꯍꯟꯗꯕ ꯉꯝꯃꯦꯃꯤ ꯀꯩ ꯃꯃꯥꯅꯣ ꯈꯪꯗꯦꯕ ꯃꯥꯁꯨ ꯑꯩꯈꯣꯏ ꯏꯆꯜꯒꯤ ꯃꯥꯅ ꯄꯥꯝꯖꯕ ꯃꯌꯥ ꯅꯨꯄꯥ ꯑꯃ ꯊꯤꯔꯒ ꯂꯩꯖꯔꯁꯅꯤ ꯂꯩꯔꯅꯤ ꯁꯣꯏꯗ꯭ꯔꯦ ꯃꯆꯥ ꯐꯥꯎ ꯏꯟꯊꯣꯔꯛꯄ ꯉꯝꯕꯁꯤꯅ ꯃꯤꯒꯤ ꯃꯆꯥꯗꯤ ꯌꯥꯝ ꯅꯨꯡꯁꯤꯔꯅꯤ ꯃꯃꯥ ꯅꯪꯅ ꯉꯥ ꯁꯦꯝꯅꯕ ꯀꯧꯕ ꯊꯥꯈꯤꯕ ꯅꯆꯥꯅꯨꯄꯤꯗꯨꯁꯨ ꯅꯥꯎꯔꯤ ꯃꯔꯨꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯩꯗ
ꯁꯨꯛꯊꯣꯛ ꯍꯦꯛ ꯊꯣꯛꯂꯛꯇꯦꯕ ꯑꯁꯦꯡꯕ ꯍꯣ ꯊꯣꯏꯅꯨ ꯅꯈꯣꯏꯕꯨ ꯀꯩꯗꯧꯔꯤꯒꯦ ꯉꯥꯁꯤ ꯄꯠꯈꯤꯕꯅ ꯍꯥꯜꯂꯅꯤ ꯅꯣꯏ ꯍꯦꯛ ꯉꯥꯏꯅꯔꯤꯉꯩꯗ ꯀꯩꯅꯣꯅꯦ ꯅꯣꯏꯁꯤꯕꯣ 이마 ꯁꯦꯝꯂꯒꯦ ꯁꯥꯐꯕꯅ ꯉꯥ ꯁꯦꯝꯂꯤꯕꯗꯣ ꯂꯇꯥꯁꯨ ꯎꯔꯝꯃꯤ ꯂꯇꯥꯅ ꯎꯔꯦ ꯈꯪꯗꯨꯅ ꯁꯈꯤꯅ ꯃꯈꯣꯏ ꯃꯄꯥ ꯏꯆꯥꯒ ꯏꯌꯥꯒ ꯂꯩꯕꯁꯤꯕꯨ ꯅꯨꯡꯉꯥꯏꯕꯤꯗꯕ꯭ꯔꯣ ꯑꯩꯗꯤ ꯅꯨꯡꯉꯥꯏꯈ꯭ꯔꯦ ꯁꯤꯒꯗꯕꯕꯨ ꯄꯥꯝꯃꯨꯔꯦꯗ ꯄꯨꯟꯁꯤꯁꯦ ꯂꯇꯥꯅ ꯍꯥꯟꯅꯗꯒꯤ ꯌꯥꯗꯦ ꯍꯥꯏꯔꯒ ꯌꯥꯝꯅ ꯄꯥꯝꯗꯨꯅ ꯂꯩꯔꯝꯂꯤꯕ ꯖꯥꯠꯅꯤꯅꯦ ꯅꯝꯗꯨꯅ ꯍꯦꯛ ꯐꯥꯕꯤꯈ꯭ꯔꯦ ꯏꯆꯥ ꯅꯨꯄꯥꯁꯦ ꯃꯃꯥ ꯐꯥꯎꯕ ꯀꯥꯎꯗꯨꯅ ꯅꯨꯡꯉꯥꯏꯅ ꯅꯨꯄꯤ ꯃꯅꯥꯛꯇ ꯂꯩꯈ꯭ꯔꯦ ꯁꯈꯤꯅ ꯍꯅꯨ ꯊꯪꯗ ꯃꯕꯨꯛ ꯐꯠꯇꯕꯁꯤꯁꯨ ꯋꯥꯗꯤ ꯋꯥꯕꯖꯥꯠꯅꯤꯀꯣ ꯍꯥꯏꯅꯤꯡꯕ ꯍꯥꯏꯖꯧ ꯑꯩꯈꯣꯏꯗꯤ ꯏꯆꯥꯒ ꯏꯌꯥꯒꯒꯤ ꯁꯦꯕꯥꯗ ꯊꯃꯣꯏꯁꯦ ꯄꯦꯟꯖꯔꯦ ꯍꯩ ꯇꯥꯎ ꯉꯝꯕꯤ ꯃꯃꯥ ꯃꯆꯥ ꯅꯨꯄꯥ ꯐꯥꯕꯤ ꯏꯆꯥꯁꯤꯁꯨ ꯃꯍꯩ ꯆꯥꯖꯨ ꯇꯧꯗꯨꯅ ꯐꯥꯕꯤꯔꯒ ꯅꯨꯡꯉꯥꯏ ꯀꯥꯏꯅꯒ ꯅꯈꯣꯏꯒꯤꯁꯨ ꯃꯇꯝ ꯂꯥꯛꯈꯤꯅꯤ ꯃꯇꯝꯗꯨꯗ ꯑꯃꯨꯛ ꯌꯦꯡꯅꯕ ꯇꯥꯔꯦꯗꯅ ꯏꯃꯥ ꯅꯪꯅ ꯅꯆꯥꯕꯨ ꯌꯨꯝꯗ ꯆꯪꯉꯛꯄ ꯌꯥꯔꯣꯏ ꯍꯥꯏꯅꯁꯨ ꯇꯥꯟꯊꯣꯔꯛꯄ ꯑꯗꯨꯒ ꯁꯨꯝ ꯑꯣꯟꯁꯤꯟꯗꯅ ꯈꯠꯅꯕ ꯍꯧꯕꯤꯔꯛꯏꯁꯤꯕꯨ ꯀꯩꯒꯤꯅꯣ ꯅꯨꯄꯤ ꯃꯌꯨꯝꯒꯤ ꯃꯤꯆꯪꯗꯒ ꯈꯨꯝꯂꯛꯂꯤꯕ ꯀꯥꯏꯗꯨꯔ ꯑꯃꯨꯛꯇ ꯁꯝꯕꯜ ꯃꯅꯥꯛꯁꯤꯗ ꯆꯪꯁꯤꯜꯂꯛꯎꯅꯦ ꯅꯈꯖꯥꯏꯗꯨꯗ ꯈꯨꯄꯥꯛꯁꯤꯅ ꯄꯥꯛꯂꯞ ꯊꯥꯒꯦꯍꯦ ꯅꯨꯄꯤꯅ ꯉꯝꯕ ꯑꯊꯥꯃꯣꯔꯥ ꯅꯪꯕꯨ ꯅꯊꯤꯕꯣꯡ ꯊꯥꯛꯇꯨꯅ ꯆꯥꯎꯅꯕ ꯌꯣꯜꯂꯛꯄꯒꯤ ꯃꯍꯩꯔꯣ ꯑꯩꯅ ꯉꯁꯤ ꯐꯪꯂꯤꯕꯁꯦ ꯏꯃꯥꯅ ꯐꯪꯂꯤꯕꯗꯨꯗꯤꯅꯦ ꯅꯆꯥꯒꯤ ꯑꯄꯥꯝꯕ ꯈꯪꯗꯕꯒꯤ ꯅꯆꯥ ꯅꯨꯡꯁꯤꯕ ꯈꯪꯗꯕꯒꯤ ꯅꯊꯟꯇ ꯁꯥꯎꯅꯤꯡꯗꯨꯅ ꯄ꯭ꯔꯣꯛ ꯆꯥꯛꯇꯨꯅ ꯑꯗꯨꯝ ꯂꯩꯕꯗꯨꯕꯨ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯏꯃꯥ ꯑꯗꯨꯒꯤ ꯁꯔꯨꯛ ꯋꯥꯈꯜꯗꯣ ꯈꯔ ꯆꯥꯎꯊꯣꯛꯎꯅꯦ ꯃꯁꯤ ꯃꯤ ꯑꯣꯟꯊꯣꯛꯅ ꯎꯁꯤꯠꯈꯤꯗꯦꯗ ꯍꯦꯔꯥ ꯅꯨꯡꯁꯤꯅ ꯍꯦꯛꯇ ꯊꯣꯡꯒꯦ ꯃꯀꯣꯛꯁꯤꯗ ꯁꯨꯝ ꯎꯔꯒ ꯈꯣꯏꯗꯧꯁꯦ ꯁꯥꯎꯅꯤꯡꯅꯕꯅꯤ ꯁꯤꯒꯦꯁꯨ ꯁꯤꯖꯈ꯭ꯔꯁꯅꯨ ꯑꯌꯥ ꯏꯃꯥ ꯁꯤꯔꯦꯗ ꯌꯥꯡꯂꯦꯟꯁꯤꯗ ꯀꯌꯥꯗ ꯆꯥꯎꯈ꯭ꯔꯕ ꯅꯨꯡꯅꯣ ꯌꯦꯡꯉꯨꯅꯦ ꯁꯤꯕꯨ ꯐꯠꯇꯕꯤ ꯅꯨꯄꯤ ꯑꯌꯣ ꯁꯣꯔꯒ ꯂꯣꯏꯅ ꯊꯤꯡꯉꯦꯕꯁꯦ ꯑꯌꯣ ꯀꯩꯅꯣ ꯍꯅꯨꯕꯤ ꯋꯥꯒꯤ ꯋꯥ ꯆꯨꯝꯅ ꯉꯥꯡꯅꯔꯒ ꯂꯣꯏꯔꯦ ꯁꯪꯕꯜ ꯋꯥꯡꯃꯗꯒꯤ ꯅꯨꯡꯒ ꯍꯦꯛꯇ ꯂꯪꯉꯛꯏꯗꯤ ꯑꯩꯒꯤ ꯅꯨꯄꯥꯁꯦ ꯅꯪ ꯍꯥꯠꯂꯒꯦ ꯍꯥꯏꯔꯣ ꯍꯩꯃꯥ ꯁꯤꯍꯧꯗ꯭ꯔꯕꯣ ꯑꯩꯅ ꯃꯀꯣꯛꯇꯔ ꯀꯩꯅꯣ ꯄꯥꯜꯂꯒ ꯁꯤꯅꯕ ꯍꯥꯏꯗꯨꯅ ꯊꯣꯝꯂꯒ ꯄꯥꯟꯗꯨꯅ ꯁꯤꯔꯝꯂꯕꯗꯤ ꯑꯩꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯅꯨꯡꯉꯥꯏꯔꯝꯗꯧꯅꯤꯗꯀꯣ ꯏꯆꯟꯅ ꯀꯩꯅꯣ ꯏꯃꯥ ꯉꯥꯎꯔꯕꯣ ꯅꯆꯥ ꯐꯥꯎꯕ ꯍꯥꯠꯀꯦ ꯈꯜꯂꯕ ꯅꯪꯕꯣ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯏꯆꯟꯅ ꯃꯃꯥꯕꯨ ꯆꯤꯡꯗꯨꯅ ꯄꯨꯁꯤꯟꯈ꯭ꯔꯦ ꯅꯈꯣꯏ ꯅꯃꯥꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯐꯠꯈꯤꯗ꯭ꯔꯦꯗ ꯅꯨꯄꯥ ꯑꯩ ꯑꯃꯨꯛꯇ ꯆꯠꯇꯨꯅ ꯃꯁꯝꯁꯦ ꯐꯣꯏꯗꯠꯂꯨꯒꯦꯗ ꯃꯁꯤ ꯍꯩ ꯏꯕꯦꯝꯃ ꯊꯣꯏꯅꯨ ꯑꯗꯨ ꯇꯧꯅꯨꯀꯣ ꯆꯪꯉꯨ ꯅꯈꯣꯏꯒꯤ ꯀꯥꯗ ꯑꯁꯣꯛꯄꯁꯦ ꯍꯤꯗꯥꯛ ꯑꯃꯨꯛꯇ ꯍꯥꯞꯂꯨꯁꯨ ꯆꯪꯉꯨ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯑꯃꯁꯨ ꯍꯧꯈ꯭ꯔꯦ ꯏꯆꯟꯁꯨ ꯃꯌꯨꯝ ꯄꯥꯟꯈꯤꯔꯝꯃꯤ ꯅꯣꯡꯃ ꯏꯆꯟꯗꯣ ꯃꯄꯥꯝꯗ ꯂꯥꯛꯂꯝꯃꯤ ꯏꯆꯜ ꯅꯪ ꯏꯃꯥꯅ ꯍꯥꯏꯕ ꯋꯥꯗꯣ ꯀꯩ ꯈꯜꯂꯤꯒꯦ ꯏꯃꯥ ꯑꯩꯅ ꯑꯩꯈꯣꯏ ꯅꯨꯄꯥꯗ ꯍꯧꯗꯣꯛꯇꯨꯅ ꯌꯦꯡꯂꯕꯅꯤ ꯐꯨꯒꯦ ꯇꯧꯏ ꯌꯥꯔꯛꯄꯗꯤ ꯂꯥꯏꯔꯗꯅ ꯀꯔꯤꯒꯤ ꯃꯥꯗꯤ ꯑꯩꯅ ꯂꯩꯇꯕ ꯌꯥꯔꯔꯣꯏ ꯍꯥꯏꯔꯛꯑꯦ ꯍꯥꯏꯌꯨ ꯑꯩ ꯍꯥꯏꯕ ꯉꯝꯃꯣꯏꯀꯣ ꯏꯃꯥ ꯃꯉꯣꯟꯗ ꯑꯗꯨꯒꯤ ꯋꯥꯗꯣ ꯑꯃꯨꯛ ꯍꯟꯅ ꯍꯦꯛ ꯄꯜꯂꯛꯄ ꯃꯤꯗꯣ ꯏꯃꯥ ꯑꯣꯏꯔꯁꯨ ꯐꯨꯅꯤ ꯍꯥꯏꯍꯧꯕꯅꯤ ꯅꯈꯣꯏꯕꯨ ꯑꯩꯅ ꯄꯣꯛꯂꯤꯕꯁꯦ ꯑꯩ ꯏꯊꯟꯇ ꯌꯨꯝꯁꯤꯗ ꯈꯨꯅꯨ ꯈꯣꯡꯕꯒꯨꯝ ꯈꯣꯡꯗꯨꯅ ꯂꯩꯍꯧꯅꯕ꯭ꯔꯣ ꯏꯃꯥ ꯑꯩꯗꯤ ꯅꯨꯄꯤꯅꯤ ꯅꯨꯄꯤ ꯑꯣꯏꯔꯕꯗꯤ ꯏꯄꯨꯔꯣꯏꯕꯒꯤ ꯌꯨꯝꯗ ꯂꯩꯕ ꯍꯥꯏꯕꯁꯦ ꯍꯧꯅꯁꯥꯅꯤ ꯏꯃꯥꯁꯨ ꯅꯆꯥꯅꯨꯄꯥ ꯄꯣꯛꯇꯕꯁꯨ ꯅꯠꯇꯦ ꯍꯧꯖꯤꯛꯁꯨ ꯇꯥꯆꯧꯁꯦ ꯀꯧꯁꯤꯜꯂꯒ ꯅꯤꯡꯊꯤꯅ ꯂꯩꯃꯤꯟꯅꯕ ꯌꯥꯏꯅ ꯑꯗꯨꯁꯨ ꯅꯠꯇꯦ ꯐꯅꯁꯨ ꯑꯍꯜ ꯑꯣꯏꯔꯦ ꯋꯥꯈꯜꯁꯦ ꯈꯔ ꯈꯟꯊꯔꯗꯤ ꯐꯒꯗꯕꯅꯤ ꯑꯩꯁꯦ ꯌꯨꯝ ꯄꯥꯜꯂꯕꯅꯤꯅ ꯇꯣꯏꯅ ꯏꯄꯥꯝꯗ ꯆꯠꯀꯦ ꯍꯥꯏꯕꯗꯤ ꯏꯅꯦꯝ ꯏꯀꯨꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏ ꯅꯪꯁꯨ ꯅꯌꯨꯝ ꯄꯥꯜꯂꯕꯅꯤꯅ ꯅꯋꯥꯅ ꯅꯃꯥ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯂꯨꯔꯦꯅꯦ ꯏꯃꯥ ꯑꯗꯨꯒꯨꯝꯕ ꯋꯥꯈꯜ ꯌꯥꯝꯅ ꯈꯟꯗꯕ ꯋꯥꯗꯣ ꯉꯥꯡꯀꯅꯨ ꯑꯩꯁꯨ ꯌꯨꯝ ꯄꯥꯜꯂꯤꯕꯅꯤ ꯑꯗꯨꯅ ꯌꯨꯝꯗꯒꯤ ꯌꯥꯅꯕ ꯈꯔꯁꯨ ꯆꯠꯄ ꯇꯥꯕ ꯑꯗꯨꯗꯤ ꯅꯠꯇꯦ 이마게 ꯑꯗꯨꯒꯨꯝꯕ ꯃꯤ ꯇꯤꯟꯅꯕ ꯌꯥꯗꯕ ꯅꯋꯣꯡꯗꯣ ꯑꯩꯁꯨ ꯇꯧ ꯍꯥꯏꯔꯣ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯂꯇꯥꯗꯣ ꯌꯥꯝꯅ ꯀꯟꯅ ꯃꯁꯥ ꯉꯝꯂꯛꯂꯝꯗꯦ ꯄꯨꯛꯆꯥꯎꯅ ꯍꯩ ꯃꯃꯥ ꯂꯇꯥꯁꯤ ꯃꯁꯥ ꯀꯟꯅ ꯉꯝꯗꯦ ꯍꯥꯏꯅ ꯄꯥꯎ ꯇꯥꯏꯅꯤ ꯅꯪꯕꯨ ꯅꯆꯥꯅꯨꯄꯤꯒ ꯅꯌꯥ ꯅꯨꯄꯥꯒꯗ ꯑꯃꯨꯛꯇ ꯋꯥꯔꯤ ꯁꯥꯎꯅꯦ ꯀꯩꯒꯤ ꯋꯥꯔꯤꯅꯣꯗ ꯑꯁꯤꯗꯕꯨ ꯇꯧꯅꯕꯅ ꯃꯁꯥꯅ ꯁꯤꯟꯖꯕꯅꯤ ꯀꯩꯅꯣ ꯑꯍꯜ ꯑꯃ ꯑꯣꯏꯕꯒꯤ ꯃꯆꯥ ꯃꯁꯨꯗ ꯃꯈꯣꯏꯅ ꯍꯥꯏꯕ ꯏꯟꯗꯦ ꯍꯥꯏꯗꯅ ꯈꯔ ꯑꯗꯨꯝ ꯉꯥꯡꯖꯔꯒ ꯂꯣꯏꯔꯦ ꯑꯗꯨꯗꯤ ꯅꯠꯇꯦ ꯃꯌꯨꯝꯗꯒꯤꯒ ꯍꯦꯛꯇ ꯇꯥꯟꯊꯣꯔꯛꯄꯁꯤꯕꯨ ꯀꯅꯥꯅ ꯍꯧꯅꯒꯦ ꯃꯃꯥ ꯅꯈꯣꯏ ꯅꯨꯄꯤꯁꯦ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯕꯗꯤ ꯑꯣꯟꯊꯣꯛꯅꯁꯨ ꯉꯥꯡꯅꯕ ꯋꯥꯈ꯭ꯔꯦꯗ ꯑꯁꯨꯝꯅ ꯁꯨꯝ ꯂꯩꯊꯣꯛꯄ ꯌꯥꯕ ꯅꯠꯇꯦꯅꯦ ꯃꯤꯒꯤꯁꯨ ꯃꯃꯥꯅꯤꯅꯦ ꯃꯆꯥꯁꯦ ꯃꯊꯟꯇ ꯄꯣꯛꯆꯔꯤꯕ
ꯃꯥꯅ ꯌꯨꯝꯁꯤꯗ ꯂꯩꯔꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯑꯌꯥꯕ ꯑꯃ ꯌꯥꯎꯗ꯭ꯔꯕꯗꯤ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯍꯦꯛꯇ ꯆꯪꯁꯤꯜꯂꯨꯕꯗꯣ ꯑꯩꯈꯣꯏꯅ ꯀꯔꯤ ꯈꯟꯈꯤꯅꯤ ꯍꯥꯏꯅꯁꯨ ꯈꯜꯂꯝꯒꯅꯤꯅꯦ꯫ ꯍꯣ ꯑꯗꯨꯕꯨ ꯑꯩꯕꯨ ꯀꯩꯗꯧ ꯍꯥꯏꯕꯅꯣ ꯃꯄꯥ? ꯍꯩꯃꯥ, ꯍꯥꯏꯔꯤꯁꯤꯃꯛꯇꯗ ꯀꯩꯗꯧ ꯍꯥꯏꯕꯅꯣ ꯍꯥꯏꯅꯦ? ꯅꯆꯥꯅꯨꯄꯤꯒ ꯅꯌꯥꯒꯁꯦ ꯃꯃꯥꯅ ꯅꯥꯔꯤꯕꯁꯦ ꯆꯠꯇꯨꯅ ꯌꯦꯡꯁꯤꯜꯂꯨ ꯍꯥꯏꯌꯨ꯫ ꯅꯠꯇ꯭ꯔꯕꯗꯤ ꯍꯌꯦꯡ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯂꯛꯂꯕꯗꯤꯅꯦ ꯂꯩꯀꯥꯏꯁꯤꯅ ꯑꯩꯈꯣꯏꯕꯨ ꯃꯤ ꯑꯣꯏꯅ ꯉꯥꯡꯅꯔꯔꯣꯏꯅꯦ꯫ ꯅꯨꯡꯗꯤ ꯑꯣꯟꯊꯣꯛꯅ ꯍꯦꯛ ꯅꯨꯡꯁꯤꯈꯤꯗ꯭ꯔꯦꯗ꯫ ꯑꯗꯨꯝꯅ ꯉꯥꯡꯗꯨꯅ ꯂꯩꯔꯅꯨ꯫ ꯍꯧꯈ꯭ꯔꯕꯗꯤ ꯍꯧꯈ꯭ꯔꯦ꯫ ꯍꯧꯈꯤꯕꯗꯨꯕꯨ ꯁꯨꯝ ꯅꯤꯡꯁꯤꯡꯅꯗꯨꯅ ꯂꯩꯔꯕꯗꯤ ꯅꯨꯡꯁꯤꯅꯕ ꯀꯅꯥꯁꯨ ꯂꯩꯔꯔꯣꯏꯀꯣ꯫ ꯁꯈꯤꯅ ꯃꯆꯥꯒ ꯃꯌꯥꯒꯕꯨ ꯊꯦꯝꯗꯨꯅ ꯁꯥꯐꯕꯒꯤ ꯃꯌꯨꯝꯗ ꯃꯃꯥ ꯅꯥꯔꯤꯕꯗꯣ ꯌꯦꯡꯁꯤꯟꯕ ꯆꯪꯍꯜꯂꯝꯃꯤ꯫ ꯂꯇꯥ ꯀꯅꯥꯅꯁꯨ ꯃꯥꯒꯤꯅꯦ ꯍꯥꯏꯕꯗ ꯂꯩꯔꯛꯇ꯭ꯔꯕ ꯃꯇꯝꯗ ꯃꯆꯥꯒ ꯃꯃꯧꯅꯒ ꯃꯥꯒꯤ ꯁꯦꯕꯥ ꯇꯧꯕ ꯑꯗꯨꯗ ꯃꯄꯨꯛꯅꯤꯡꯗꯣ ꯌꯥꯝꯅ ꯄꯦꯟꯖꯔꯝꯃꯤ꯫ ꯏꯆꯥ ꯏꯃꯧꯕꯨ ꯅꯨꯡꯁꯤꯕ ꯈꯪꯂꯨꯗ ꯃꯤꯔꯥꯏꯔꯨꯕ ꯑꯩꯁꯦ ꯉꯁꯤꯗꯤ ꯏꯁꯣꯔꯅ ꯋꯥꯔꯛꯄꯤꯔꯦ꯫ ꯏꯅꯦꯝꯒꯤ ꯊꯣꯏꯅꯨ, ꯏꯃꯥꯒꯤ ꯁꯥꯐꯕ, ꯅꯈꯣꯏ ꯏꯃꯥꯕꯨ ꯋꯥꯔꯧꯒꯅꯨꯀꯣ꯫ ꯏꯃꯥ, ꯑꯗꯨꯝꯅ ꯍꯥꯏꯒꯅꯣ꯫ ꯅꯆꯥ ꯅꯃꯧ ꯑꯣꯏꯕ ꯑꯩꯈꯣꯏꯅ ꯋꯥꯈꯜ ꯈꯟꯊꯕ ꯉꯝꯍꯧꯗꯕꯗꯒꯤ ꯑꯁꯨꯝꯅ ꯊꯣꯛꯈꯤꯕ ꯉꯥꯛꯇꯅꯤ꯫ ꯑꯩ ꯄꯦꯜꯂꯦ꯫ ꯉꯁꯤꯗꯤ ꯁꯤꯔꯕꯁꯨ ꯌꯥꯔꯦ꯫ ꯏꯆꯥ ꯏꯃꯧꯒꯤ ꯁꯦꯕꯥ ꯐꯪꯂꯦ꯫ ꯄꯨꯟꯁꯤꯒꯤ ꯐꯪꯂꯔꯣꯏ ꯈꯜꯂꯨꯕ ꯉꯁꯤꯗꯤ ꯐꯪꯂꯦ꯫ ꯏꯃꯥ, ꯑꯩ ꯑꯃꯥꯏꯕ ꯑꯃꯠꯇ ꯀꯧꯔꯨꯈꯤꯒꯦ꯫ ꯋꯥ ꯌꯥꯝꯅ ꯉꯥꯡꯕꯤꯔꯅꯨ꯫ ꯍꯛꯆꯥꯡꯗꯣ ꯌꯥꯝꯅ ꯁꯣꯟꯅ ꯎꯔꯦ꯫ ꯊꯣꯏꯅꯨ, ꯅꯪ ꯏꯃꯥꯒ ꯉꯥꯏꯍꯥꯛ ꯂꯩꯔꯝꯃꯨꯀꯣ꯫ ꯁꯥꯐꯕ ꯑꯃꯗꯤ ꯊꯣꯏꯅꯨꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯂꯇꯥꯁꯨ ꯅꯥꯕ ꯐꯔꯛꯂꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯊꯣꯏꯅꯨ ꯑꯃꯗꯤ ꯁꯥꯐꯕ ꯑꯅꯤꯒꯤ ꯅꯨꯡꯁꯤꯅꯕꯅ ꯃꯃꯥꯡ ꯍꯥꯛꯇꯛꯇꯒꯤ ꯅꯨꯡꯁꯤꯅꯗꯗꯨꯅ ꯂꯥꯛꯂꯕ ꯏꯃꯨꯡ ꯑꯅꯤꯗꯣ ꯄꯨꯟꯁꯤꯟꯗꯨꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯊꯣꯏꯅꯨ ꯑꯃꯗꯤ ꯁꯥꯐꯕꯅ ꯑꯍꯜꯁꯤꯡꯕꯨ ꯀꯣꯟꯗꯨꯅ ꯂꯩꯈꯤꯔꯝꯃꯤ꯫